अहमक्तदा ngasi puning warol thoram mijeng tabiri basing amadi tabiri basing mujem sagur jamna taram nukchab loina ne kokno na khrum jare ngasi puning warol ge damta season agada number 9077282001 loina na ngasi thoram ngasi video call ge thamjari number 7005707808 hari number sini number animak ngasi tv screen da mobile ge screen da leijare loina na असगी संदोक चरिब थोरम 90.0 मेगाहर्ट्ज लांथोक चरिब वाहोंग रेडियो के थोरम नि पुंगनिंगी वारोल सनबी मतुंग इना नुक्तिगी फोंलिब पाउसे सिंगी हेडलाइंस करा तेंदन पिजरी संगाई फेस्टिवल पांगथोपगी मायोक्ता आईटीपी सिंग मास प्रोटेस्ट थगदोरी फेस्टिवल पांगथोपना पीआर लेंगा की माई पाक बसक पे यारोय आईडीपी सिंग मणिपुर नार्कोटिक एक्टिविटीज लक्सिनन गवर्नर की थाक खनकरे स्कूल कॉलेज फिजोल सिंह लमदम असिदा साजब योंग फी नमो सिनबियु लुप्तरो सायन गानो दुना मुलम लगदबगी कलहोरबा मणिपुर पब्लिक लाइब्रेरी हौजिक लंगाना यंगसिन बिरक्त्री कोकी तादबा खुलदा इसिंग पिरंबगी लिस्ट कोकी ngakte yorom leheri XM बिरेन स्पीकर सत्यव्रत यावना गवर्नर उनखरे नाट अमदी फरुक कनबगी संगसिललिबा खोंजंग इस मियाम हमने योक्सन बिहानी योलना फोंदोरंगली पुआरी सिंगना दुना कुकी सिंगना राइट्स तालकगी मायोक्ता मेमोरेंडम पिसनखरे कोकोमी बोसेनो माहिरोज सिंगी लारिक मतम चाना फंगहनगदबने हाबे हिरमसदा सुरी फोरमा यावरी मसिगा लोइना ना नुंतिगी फोंलिबा तोंगा तोंगा पाउसे खरगी हेडलाइंस खर सु तेंतना पिजरी वाइल काती कोकिजो एमएलए सिंगसे सो सिंगवाती द मिफम सेपरेट एडमिनिस्ट्रेशन लेत्रिबा मखै लेंगाक सेनलोदा कोकिजो एमएलए यावरोय बांग्लादेश के हानगी पीएम शेख हसीना सिबगी चरापी नरबा कोन वाइल पिखरे हेक इरांग हरकसिंग उबगा नोमैना कापननबा इंटरिम गवर्नमेंट याथंग सु पिखरे प्रेसिडेंट रूल थमदगी मणिपुर लॉ एंड ऑर्डर फिवम फगलकले हाइना आर्मी चीफ उपेंद्र द्विवेदीना फोंदोकिबा वारोल यावरी अमरोमदा इनाट अमदी फरुक कनबगी होदम याम होम योक्सिन बिहाब योल की वाफम अमदी महिरोय लुप्तरुंग ने योंग फीना यूनिफॉर्म ओगेदबने हाइबा वाफम सियावरे पानमगी हेडलाइंस तसु UPF KNO के अरान वाफम सिंह सेंगदोक्तन कोकोमिन PM अमसुंग MHA दा मैक सेन खंगनख्रे पॉपुलर गवर्नमेंट सेमद कोकीजो MLA सिंह सरुग याबु वाफम लेते इंडिया गवर्नमेंट का वारी सानब कोकीजो की यूनिफाइड पॉलिटिकल मूवमेंट वर्किंग कमिटी सेम नो वारे ब्लॉकरे नुपान पी थीदन मतन जेंडर बेस्ड वायलेंस के मायक तले मिनसी हाइना पंगदोरक टीम मनसांग फोंदो पुवारो यारे अमदी बरिंग पुरुक ngasi फाव सना मही लाइनिंग की चनबी खुदिमंगा तुन चली हाइना ट्रिंगसन साका मरिंग न फोंदो पुवारो यारी मसी मथंगदा नारोल की थौदांग पाउसेसी हेडलाइंस सु लाकदोरि बनो बलेंगा थु कोकीजो MLA अनि कैबिनेट मिनिस्टर फंगनबा या हेबा वाफम हम यावरी अमरोमदन यावरोय अमरोमदि यावने हेबा तोंगा तोंगा पाउ क्यागी लिखुन मनदि फोंदोरि प्रेसिडेंट मुर्मू मणिपुर दु लागलबे अमरोमद स्पीकर यावने MLA खरना गवर्नर उनखरे मियामना बॉयकॉट लाउथोलिबा संगाई फेस्टिवल माई पाना पांगथोननबा पांगकिबा मिफम ओगेदोरिब्रा हिरमसदा सु रिपोर्ट अमा यावरी अमदी कांगलोन कायना लम खोपचेलको सिंग तखाइनबा थबक लेपसिंगनि ZUF न फोंदोरकपा वारो यावरी अमदी ओयलम पाउगे पाउसेगी हेडलाइन तसु पांगथोकनि थौरांनिबा संगाई फेस्टिवल सिकदोम द थोकदोरिनो गवर्नर ने MLA खरा चीफ सेक्रेटरी अमदी DGP यावनो वाखनखरे बांग्लादेश के इंटरिम क्राइम ट्रिब्यूनल अमगी वारोल बांग्लादेश के हाने के प्राइम मिनिस्टर शेख हसीना अमसुंग होम मिनिस्टर कमल बशीर भवावा थोड़ी यांगदमने हाइमनो राय लाउथोकरे अमरोमदा फेस्टिवल के मायक तले पमसिंग यामखलगली संगाई फेस्टिवल पांगथोप यारोय बॉयकॉट सोगली कसल न फोंदोरकपा वारोल यावरे क्लाइमेट चेंज न पिरको साफु क्वाक्ता ददि सिंग थंगनबा फंगदबदगी लिटर लिसिंग अमदा लुपा चंगा लैदुना सिजनरे हाइबा वारोल यावरी अमरोमदा कैदोबगे संगाई फेस्टिवल पांगथोको दोरिबनो अमसुंग बिहार द बोट कारग मणिपुर हरावरिबनो करिगिनो फिल्म ओंबी प्रेमावती वारोल यावरी बिष्णुपुर डिस्ट्रिक्ट अहुम सुबा कतरगी दिशा मीटिंग पांगथोखरे डेंगी गनोबो केस ngarang खक्ता दनिफु माथोय फंखी मसी मनुंगदा केसिंग असिंग इम्फाल वेस्ट कुनमंगा इम्फाल ईस्टा त्रहुमदोय थोबाल कक्सिंग अमसुंग नोने डिस्ट्रिक्ट अममम थेंगनखिबन पीपल रिवोल्यूशनरी पीपल्स फ्रंट RPF के असिस्टेंट सेक्रेटरी ना बंकिमना थरको चेरोल मना सिक्योरिटी फोर्स ने यारिपो बामो लेकादेगी फारिबा मोरांग थेम रोमेश एलाइस पारी एलाइस ननाव एलाइस लघु लदु असि सही कोंथानी तो यारिपो बामो लेकाय
RPF PLA amadi masiga karigum hiram amta mari leina de hari Onafam paukse ki sumanadaba wafam khara hairagadi Manipur Sangai Festival mangoi na IDP sing faktak na protest togodori haiba hiram sti yore paukse ayama manare Undai ge no bakar phong ke bagi du lohong bagi batang de iol gi miam da wafam thamok wafam sana mahi lining salama maringna lining asigi param hojik sungak li haiba Dringson saka maringna phongdo ki baro yauri Bangladesh Manipuri Sahitya Sangsad ki golda jubilee thoram pangthokre loina na Mapan gi oiba pauda Saudi Arabia da bus accident thokpada India de lai kurumba chatpa mi oini phu ma sikre Congo gi copper mine da leiba thong amani kharak pada sinmi kunthani to sikre loina na Indiana Sheikh Hasina Bangladesh ta sinaraktra badi yekna balebak amani logani hani Yunus lenga na phongdorok Saddam Hussein loina na Zulfikar Ali Bhutto yauna maleng gi matik mai ai leiba lusing batara sibagi charak phangki have hiram sta report ma yauri Dubai gi Air Soda Air Defense Color SU-57 entry to ngokre loina na Film amagi mongda US ke lanmi singna drug puba kap thakre hari Ukraine ge Tom Hawk missile mathok to khidre loina na Russia ga chatmi na singi mathak action logo dori ha hiram sta report ma ga loina na ngasi gi thadi nungti gi phong ni ba pauche sing gi lok thok chaba maroi ba paw matang solution jare makha tarak ko se khoi gi number da call to biduna dom na adong gi pongning gi warol phong do piyo Masigi Toromasigi Ahan Vada Color Sing the Kudong South Pizari Yam Toina call from Sing a Lepiraga Pangoda Sing the Kudong Sava PBU The Mabel Sing Tete Pesanuk Sakap Kibagi Wapam Leragadi Puni or all the Madupuka Pigano Koikitoram Lord of Matung Pung Mari de Gina Namidam Punipan Pawi Manung the call to you Naduga Adom Nakona phone Parak Tabaleragasu Pon Tobugi Maram message ta ibirak pa yagani message iba hitragasu sa sing issue jing toroga akoi soidana do rabadi aru maram leide koi call tawjarake adana akoi gi thorom sida saruga biu call hangduk chare ngasi gi han ba caller kanan oi habdu yeminasi YouTube live streaming da thoromasi ahob da link sin birak liba mioi chani gani fu manga taram nok sari Masing yamjadrabasu Facebook live ta leibiriba mioi masing ohum masigi lengsin bira patram loksari thorom de yawi bagi dama thorom hobada Johnson thokchomna asigi thorom asibu share to bagi dama Johnson thokchom so hani ngale tana thagachari thorom hobada ngari mayam call toroga phongdo piu aduga piles ki manka mari leina na tangkun ma thoida Dr. Jungindro lakpagi wafam ama koina haije khibudu tangkun mari da taraba yare adar marak sida masagi oi bachin mama leire tangkun ma thoido haidana ekoi da takpirakle aduna haribasi tangkun ga mari da oina tarani Toromasida mayamna saruga biraga piles month asimari lena na kudong saba kya mam do lominasi mayam call to biu Toromasida Torom call laktringai pau paringai da call yam toksan biramba call hojik to yare aduga dore mamdagi ma sama pau paringai da call yam na to birami adu hojik hanga kana call toroktre call to biba yani koi ma sigi tanja sida kari happening bano haibado Torom horobanina torom horingai manung da call to biro
तरामोक्सरी संदोक्सरी बा तोरमस्ती हॉबी रगली बलिंगसिन बिरगली बंगी हो चनीगा मरफूगा तरेट तरामोक्सरी हेलो मिंगम दिलेफम हाइबिसी ओ कइनौदगी प्रोमिलाने सा तरामोक्सरी तापियो करी वफम हाइबिनिंग तौरक्तबा कुइरेना तौरइने कावग्र मानेना निंथांगइबा नुआजे सरोगा बिरबा हाइबियो प्रोग्राम खुदिमक्सि नुंगाइबै ngakta ngaire tabam khangdare tabam khangdre नुआइ मंदना ngai mandana अदु खरा नुआइ लगुम सिरो tabam khangnaba ai inspector tayari hanjin bana marolam nungai bane adagi atheng badusu nungai adubu aidi live the pungni pa makhagi dudi adum tare ba adu atheng bagi dudi aise yawba ngamdami the pharak ta dana kesu ka de ngam ka na dum tabiyo kesu ta ka mi ka be thokda pung ani ahum tara je dum thare okay nungai je ngai ba ngakta ngaire adum kano tawre tawda basu kuira baduda aina from ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯁꯥꯔ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯅ ꯇꯥꯔꯦ ꯐꯣꯟꯗ ꯇꯥꯕꯅ ꯇꯥꯔꯦ ꯐꯣꯟꯗ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯇꯥꯕ ꯌꯥꯏꯗꯣ ꯀꯣ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣ ꯔꯦꯗꯤꯑꯣ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯐꯣꯟꯗ ꯇꯥꯕꯗꯤ ꯐꯣꯟꯗꯅꯕꯨ ꯍꯦꯟꯅ ꯐꯩꯗ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯑꯃꯇꯁꯨ ꯃꯈꯥꯏ ꯑꯃꯇꯁꯨ ꯂꯥꯛꯏ ꯂꯥꯏꯛꯀ ꯀꯥꯎ ꯄꯣꯠꯇꯦꯗ ꯂꯥꯏꯛꯀ ꯑꯗꯨꯝ ꯅꯝꯃꯦ ꯍꯥꯟꯅ ꯅꯝꯃꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯁꯥꯔꯅ ꯅꯨꯄꯤ ꯃꯧ ꯃꯅꯦꯝꯄꯣꯛ ꯐꯠꯇꯕꯤ ꯁꯥꯕꯗꯨꯗꯤ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯏꯌꯦ ꯁꯥꯔ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯏꯌꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯃꯗꯨꯕꯨ ꯑꯗꯨꯅꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯛꯇ ꯍꯥꯏꯒꯦ ꯈꯟꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯕ ꯁꯤ ꯑꯃꯗ ꯏꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯔꯒ ꯏꯍꯧꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯐꯖꯅ ꯏꯔꯒ ꯍꯥꯏꯔꯛꯑꯒꯦ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯁꯟꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯆꯦꯗꯣ ꯄꯥꯏꯈꯠꯂꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣꯅ ꯋꯥꯍꯧꯗꯣꯛꯇꯨ ꯏꯔ ꯂꯣꯏꯔꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯁꯣꯔꯣꯛ ꯍꯥꯕꯤꯕ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯗ ꯄꯥꯟꯕ ꯑꯗꯒꯤ ꯊꯣꯛꯈꯤꯕ ꯈꯣꯠꯇꯣꯅ ꯃꯌꯥꯝ ꯇꯧꯈꯤꯕ ꯃꯌꯥꯝ ꯈꯜꯂꯨꯕ ꯑꯁ ꯌꯥꯝ ꯃꯥꯟꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯥꯟꯅꯕ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄꯀꯣ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤꯒꯤ ꯊꯥꯁꯤꯗꯁꯨ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯒꯤ ꯃꯥꯒꯤ ꯕꯔꯊꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯗꯨꯝ ꯊꯝꯒꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯇꯥꯕꯤꯕ ꯊꯧꯔꯝ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯃꯥꯏꯕꯦꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯣꯟ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯐꯣꯟ ꯂꯩꯖꯗꯕꯁꯤꯡꯗꯨꯅ ꯊꯧꯔꯝ ꯇꯥꯕꯤꯔꯀꯥꯟꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯟ ꯂꯩꯕꯁꯤꯡꯗꯤ ꯌꯥꯎꯕꯤꯗꯕ ꯐꯣꯟ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯎꯔꯒ ꯐꯣꯟ ꯐꯪꯖꯗꯕ ꯂꯩꯖꯗꯕ ꯑꯃꯈꯛꯅ ꯂꯩꯔꯗꯤ ꯐꯣꯟꯗꯨꯗ ꯌꯦꯡꯍꯧꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤꯗꯅ ꯑꯗꯣ ꯍꯟꯗꯛ ꯖꯅꯋꯥꯔꯤꯗꯁꯨ ꯇꯧꯒꯅꯤ ꯃꯣꯕꯥꯏꯜꯒꯤ ꯗ꯭ꯔꯣ ꯑꯃ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯖꯅꯤ ꯑꯗꯨꯅ ꯐꯣꯟ ꯂꯩꯖꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯤꯄꯦꯗ ꯄꯥꯏ ꯈꯣꯠꯂꯦꯅ ꯇꯧꯕꯁꯤꯡꯗꯣ ꯃꯔꯨꯑꯣꯏꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯑꯗꯩꯅ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯃꯥꯏꯕꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯥꯕꯗꯤ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯖꯅꯋꯥꯔꯤꯗꯅꯤ ꯗꯤꯁꯦꯝꯕꯔ ꯌꯧꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨ ꯕꯔꯊꯗꯦ ꯇꯧꯀꯥꯟꯗ ꯑꯇꯣꯞꯄꯗ ꯁꯦꯟ ꯃꯥꯡꯍꯟꯗꯅ ꯆꯥꯕ ꯊꯛꯄꯗ ꯃꯌꯥꯝ ꯃꯥꯡꯍꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯃ ꯐꯪꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯇꯤꯁꯀꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯀꯥꯟꯅꯈꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯁꯀꯤ ꯐꯪꯁꯟ ꯂꯩꯕꯅ ꯐꯪꯁꯟꯒꯤ ꯑꯩꯈꯣꯏ ꯈꯔ ꯁꯦꯝ ꯁꯥꯕ ꯈꯣꯠꯄ ꯑꯇꯩ ꯑꯇꯩ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯑꯃ ꯑꯗꯨꯒꯤꯗꯨꯃ ꯑꯩꯈꯣꯏ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯎꯠꯄ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯋꯥꯕ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯗꯧꯗꯣ ꯐꯣꯇꯣ ꯎꯠꯀꯦ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯎꯠꯀꯦ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯤꯟꯅ ꯚꯥꯞꯅꯗꯤ ꯇꯧꯔꯨꯅꯤꯀꯣ ꯆꯤꯟꯅ ꯑꯁ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯃ ꯂꯩꯔꯦ ꯑꯅꯥꯕꯒꯤ ꯋꯥꯁꯤꯃ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯥꯕꯗꯤ ꯄꯤꯛ ꯊꯟꯅ ꯍꯥꯏꯔꯛꯑꯦ ꯐꯣꯟ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯃꯣ ꯍꯥꯏꯕꯕꯨꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯂꯩ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤ ꯃꯌꯥꯝꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ MLA ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯝ ꯑꯣꯏꯕ ꯅꯠꯇꯦꯗꯅꯀꯣ ꯑꯋꯥꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯀꯩꯁꯨ ꯉꯝꯖꯗꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯀꯣꯜꯁꯤ ꯄꯥꯏꯍꯧꯗ꯭ꯔꯦ 2091 ꯂꯣꯏꯕ ꯂꯥꯛꯑꯦ ꯑꯃꯨꯛ ꯄꯥꯏꯖꯔꯒꯦ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯗꯦ ꯍꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯌꯥꯝ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕ ꯃꯤ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯡ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯂꯤꯁꯅꯔ ꯑꯣꯏꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯥꯏꯔꯒꯁꯨ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ 5 ꯑꯃ 10 ꯑꯃ ꯑꯗꯨꯝ ꯄꯥꯡꯕꯗꯤ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯅ
कोई से मतंग मैं पांगी मैम दो नोमतसु डायमंड डोनर्स की मी अहम लेकिदबदो लेकिदबदो नुंगाइतेन हाइबिरकुदि कनाम याउदे नाजो जादोबना हाइबिरकुदो अदना अखोई अदुम काउबी गे हाइतारे कोन पांगबदुदा अखोई मेंबर सिंग याउरी को मेंबर सिंग दुबदि काउदे अदुगा नुंगाइजदबदुदि ngasai kaino ha kana अखोई कोइथि थिरगा सिल लेतबे ताइब काय काय अना लेगे कोइथि थिबे थबक ना हाय हम तोरमे हुजिक तौदरे अदुना यारिंगैदि अखोई मरि लेनबा अखोई थबक से मरि लेनबा अदुना रूल्स एंड रेगुलेशन are made by me ne sema ngatani adu matang matung no hongtong jin rokho myam kana na hona minase hello ming amad le from habis hello minga le from ta dagi manglen di ni ma ta piu kare wa from habining ba ta gi thagam puna ma moi ta jari ko gi wa ong radio diamond tv puna ma ta bi ru puna ma ku na na thaga jari ta na dili salam da da sa gi ja thomang golong ta ti ja ge na kon ta boda फोन से एकदम खंगिद्रे चिन्नन निंदना अदगी तौदबदनु तौदबदनु बम तौद्रे ngasi मुनासु सरु जन्नतना तौरैनि तन्वा जगरे चाना उल्लिबा पुंगा नेदान थोबलागी लंबी चटगी उल्लिबा पुनम होय येंगजै चागी अदुबो यामनि नुहारगा ngarangi सेक्रेटरियागी थवाय वाबदो नहान दो वा निमा वारी ले थोकपिरकनो वारी लिगुमसि yang wai adu rula ne na khanto ne chan ha ju yung khanto ga dum tari ne thawam pura ma goi ta kai na nya lam je tha khu ni ma ne lak ning da se ma tam dra ga di lak se ngam dre ma ke so kai de ke am lap ke ne ma yam lap pe nai more dong la pro jiri do ima chat ke khala de dong ngam ne da क्या थोबला ना ताऊ सी क्या थोबला तू तादी रमदी ना ना थगचरी पुनः मा आमे कुंजरानी बसु थगचरी पुनः मा के कोई की थौरन सिदा कोई की मंग मानु ओइरे ना खंजारा का इसा पुनः मंग मंगोन तिजरी कोई की थौरन सिदंग नुंगाय ना तबीरा का इना होय अदम पथा का बसे दे हे ना नुंगाय बे लगे इना होय थगचरी मा नुंगाई ना ताबी मामलेमी होनजरके मा दगिदिने अखोई उनबो उनदबा लाकपा लाक्तबैदो मतम मदम लाकनी दा को कोई लीला फला लाकदा थेंगनबा यावी असिदगिदि अखोइना ड्रोन लेबना हाइदो सिलवरगा ड्रोन गिसे अंतकी फंक्शन जे पांगथोखरगा और पांगथोक्त्रिङै स्वाइसिदा सोइदना कोई कयुमा हौसी मनी दि सोइ तौरनेबा कोई युएना अदुगा अमतंग ड्रोन गी लेबगी सुखरा तौगे तौबने अदुगा ड्रोन लेरदि को मसीदी कोई ngaikong da chalasi hairi wari bo sidai chalasi koi nambol chalasi gaina ko satwa khano koi pun thengna ra ne badam koi thorom amam thongane tha amagi manung da amamo or ani ni ahoba aroiba natra ahan mede amam thamaga haitare kun amagi maram da an soi thengna ra dawni ma aduna honajarakke ko tak tek toroga anungai jai mathangi caller da khudong sabang pizari call to view from Surga view Sarungbam Sitarani oh call to Viramba hello Ming like from have you pok sa pala kai dagi Sitarani call amuk to Viram amuk thammi ke dorino taliro pakhat ki ba on para ku khangi do tawre ne kari habi ge habno call to biramba kari wafam tham bining bano habi no chana akoi ki sabai ka dagi ke no aftang bane hai badu da ai jom ta di khangal lage na torokon ngam tangi se bale ga di call torok mi ama ni de lai tamale ai sa gi loina ke no taw ba jing je thaga pa jing lo ying jai bu ko adu sa gi ke no taw ba jing je len le phajai loina नुंगाइबा मक्ता ngai gere adu expect ta yai du phajaba phajara yamna du haija ge taw yam nungai jai sipale kai digi habi tumina ta ba do khoi oire tumina tar sumara makta swaina mu phong biro khoi su tajari na khangna ba ko adu khoi ai hanta ki kai no taw ba gi ningon gi ama chera chako ba ningon ge ma kai no taw bu do ningon khudon adu do thagat pa di yauja gi ne ba adu da ninguk lo khalak da bina khoi adu kai mu khat dre khan ba di adu khan bi romi lising tara muk to loi laung am ponte da mi marai bak to ot pa do for
ꯑꯩꯁꯦ ꯂꯥꯛꯀꯦꯅ ꯈꯟꯕ ꯑꯗꯨ ꯐꯥꯎꯔꯒꯗꯤ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯧꯒꯦꯅ ꯈꯟꯖꯕꯅꯦ ꯑꯣ ꯑꯗꯨꯕꯨ ꯐꯥꯎꯗ꯭ꯔꯗꯤ ꯁꯨꯡꯂꯥ ꯂꯥꯛꯑꯔꯣꯏ ꯁꯤꯅꯦꯕ ꯍꯦꯛꯇ ꯐꯔꯛꯁꯦ ꯏꯊꯟꯗ ꯑꯣꯏꯕꯅꯤ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯑꯗꯨ ꯐꯥꯎꯔꯗꯤ ꯂꯥꯛꯄꯁꯦ ꯂꯥꯛꯀꯦ ꯈꯟꯕ ꯐꯥꯎꯗ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏ ꯁꯤꯔꯕ ꯂꯥꯛꯄꯗꯤ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯀꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯂꯥꯛꯈꯤꯅꯤ ꯌꯧꯗꯤ ꯀꯥꯏꯗꯦꯗ ꯌꯧꯔꯛꯈꯤꯅꯤ ꯌꯧꯔꯒ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯧꯔꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯦꯒꯦ ꯑꯝꯇꯪꯗꯤ ꯂꯥꯛꯀꯦꯕ ꯑꯝꯇꯪꯗ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯛꯎ ꯀꯩꯅꯣ ꯑꯝꯇꯪ ꯂꯥꯛꯑꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯄꯣꯊꯥꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯄꯣꯊꯥꯔꯣꯏ ꯑꯗꯨꯝ ꯇꯥꯔꯒ ꯑꯃꯨꯛꯇꯪ ꯑꯗꯨꯝ ꯍꯥꯏꯕ ꯍꯤꯡꯖꯔꯦ ꯍꯧꯗꯦꯗ ꯑꯩꯁꯦ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤꯅ ꯍꯥꯏꯕꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯆꯠꯀꯦ ꯂꯥꯛꯀꯦ ꯑꯗꯨꯒ ꯄꯥꯟꯗꯝ ꯑꯃ ꯂꯩꯇꯥꯔꯗꯤ ꯀꯅꯥ ꯈꯪꯅꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗꯣꯏꯅꯤ ꯑꯃꯨꯛꯈꯛ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯇꯥꯏꯕꯪ ꯊꯥꯗꯣꯛꯑ ꯆꯠꯀꯦ ꯍꯥꯏꯔ ꯍꯪꯉꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒꯅꯦ ꯅꯤꯡꯕꯨ ꯅꯤꯡꯉꯛꯄ ꯀꯩꯗꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯉꯝꯅꯤ ꯑꯗꯨꯗꯩ ꯍꯦꯟꯅ ꯂꯥꯞꯄ ꯃꯐꯝꯗꯩ ꯃꯤ ꯂꯥꯛꯏꯁꯤꯗꯤ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯌꯥꯝ ꯊꯤ ꯂꯥꯞꯄ ꯌꯥꯎꯏ ꯑꯗꯨꯅ ꯑꯣꯇꯣ 3ꯂꯛ ꯇꯣꯡꯉ ꯂꯥꯛꯄ ꯃꯤ ꯌꯥꯎꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯅ ꯈꯟꯕꯨ ꯈꯜꯂꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯇꯧꯔꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯤꯅ ꯈꯪꯍꯟꯕꯤꯔꯛꯄ ꯁꯤꯁꯨ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯑꯗꯣꯝꯒꯤ ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤꯀꯣ ꯁꯨꯝ ꯍꯥꯏꯅꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤꯕꯅꯕꯨ ꯍꯦꯜꯂꯕ ꯅꯨꯡꯁꯤꯕꯅꯕꯨ ꯄꯨꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯀꯜꯂꯛꯄꯗꯨ ꯅꯠꯇꯦꯀꯣ ꯃꯆꯥ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯊꯧꯔꯤꯅꯕꯨ ꯀꯟꯅ ꯄꯨꯟꯈ꯭ꯔꯗꯤꯅꯦ ꯆꯠꯇꯕ ꯉꯝꯄꯣꯟꯇꯦꯗ ꯄꯨꯜꯂꯝꯕ ꯊꯧꯔꯤꯗꯣ ꯌꯣꯠꯂꯤ ꯊꯧꯔꯤ ꯑꯣꯏꯔꯐꯥꯎ ꯊꯥꯗꯠꯂ ꯂꯥꯛꯇꯣꯏꯅꯤꯗ ꯃꯤ ꯉꯥꯡꯅꯔꯤꯕꯅꯤ ꯀꯩꯅꯣ ꯑꯁꯤꯅ ꯐꯤ ꯁꯦꯠꯂꯤꯁꯦ ꯗꯥꯏꯃꯟ ꯆꯠꯂꯤ ꯑꯣꯏꯔꯤꯅꯤꯅ ꯍꯥꯏꯔꯤꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯣꯇꯣ ꯂꯨꯄꯥ 200ꯗ 200ꯗ ꯑꯣꯇꯣ ꯋꯥꯏꯔꯁꯤ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯂꯥꯛꯇꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯂꯥꯛꯄꯁꯤꯡꯗꯨꯕꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯥꯛꯑꯕꯅꯤꯅ ꯇꯤꯟꯅꯔꯕꯅꯤꯅ ꯂꯣꯏꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯈꯔꯗꯤ ꯍꯦꯟꯅ ꯅꯛꯑꯦ ꯅꯠꯇ꯭ꯔꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯎꯅꯔꯕꯅꯤನ ꯈꯪꯅꯔꯦꯗꯣ ꯈꯪꯅꯔꯕꯅꯤꯅ ꯑꯋꯥ ꯑꯅꯥꯁꯨ ꯄꯨꯟꯅꯔꯦꯗꯣ ꯍꯪꯅꯔꯦꯗꯣ ꯅꯠꯇ꯭ꯔꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯋꯥꯁꯨ ꯍꯪꯅꯗ꯭ꯔꯦꯗꯣ ꯈꯪꯅꯗ꯭ꯔꯦꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯊꯧꯔꯝ ꯇꯥꯟꯅꯕꯗ ꯀꯧꯅꯕ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯧ ꯁꯛ ꯈꯪꯅꯔꯔꯣꯏꯗꯣ ꯂꯥꯛꯅꯗ꯭ꯔꯕꯅꯤꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯉꯛꯐꯥꯎ ꯏꯟꯅꯔꯔꯣꯏ ꯑꯗꯨꯏ ꯋꯥꯅꯤꯗ ꯀꯩꯁꯨ ꯂꯩꯇꯦ ꯑꯃ ꯑꯣꯏꯔꯦꯀꯣ ꯉꯝꯕ ꯃꯇꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯂꯨꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯍꯦꯛ ꯏꯔꯨꯖꯕ ꯍꯧꯔꯛꯄꯗꯒꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯍꯧꯗꯣꯏꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕ ꯃꯆꯥ ꯃꯋꯥꯒꯤ ꯍꯣꯠꯅꯕ ꯑꯍꯜ ꯂꯃꯟꯒꯤ ꯍꯣꯠꯅꯕ ꯍꯣꯔꯦꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕ ꯅꯨꯄꯤ ꯑꯃꯅ ꯂꯧꯔꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯇꯣ ꯇꯣꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯒ ꯑꯗꯨ ꯇꯧꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯂꯥꯛꯅꯤꯡꯕꯗꯣ ꯑꯉꯝꯕꯗꯣ ꯑꯗꯨꯝ ꯂꯥꯛꯁꯅꯨ ꯂꯥꯛꯇꯕꯗꯣ ꯑꯗꯨꯝ ꯂꯥꯛꯊꯁꯅꯨ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃ ꯑꯗꯨꯝ ꯂꯩꯖꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯑꯃꯁꯨ ꯇꯥꯕꯤꯌꯦꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯦꯁꯦꯖꯇꯪ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯄꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯆꯥꯏꯊꯕꯤꯔꯛꯀꯤ ꯏꯃꯥ ꯕꯤꯅꯣꯅꯦ ꯃꯥ ꯕꯤꯅꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯃꯥꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣ ꯅꯃꯥꯁꯦ ꯗꯦꯡꯒꯤ ꯅꯥꯔꯦ ꯁꯣꯔꯒꯁꯦ ꯆꯅꯤꯡ ꯆꯃꯥꯡ ꯍꯣꯟꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ꯭ꯔꯣ ꯌꯨꯝꯗꯔꯣ ꯌꯨꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯔꯨꯕ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯅꯣꯡ ꯈꯛꯇꯪ ꯆꯠꯂꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯃꯣꯏ ꯌꯥꯝ ꯀꯟꯕ ꯅꯠꯇꯦꯅ ꯃꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯏꯔꯛꯑꯦ ꯄꯤꯔꯛꯑꯦ ꯆꯥꯛ ꯑꯗꯨꯝ ꯆꯥ ꯌꯥꯕ꯭ꯔꯣ ꯑꯁ ꯍꯧꯖꯤꯛꯇꯤ ꯈꯔ ꯌꯥꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯍꯥꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯌꯥꯗꯦ ꯀꯩꯝ ꯆꯥ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯑꯥꯎ ꯑꯗꯨꯒ ꯌꯨꯕꯤ ꯃꯍꯤꯒꯨꯝꯕ ꯊꯛꯄ꯭ꯔꯣ ꯊꯩ ꯑꯗꯣ ꯑꯇꯩꯗꯤ ꯀꯔꯤ ꯆꯥꯒꯦ ꯊꯥꯎ ꯊꯨꯝ ꯑꯝꯇ ꯆꯥ ꯌꯥꯗꯕꯅꯤ ꯀꯔꯤ ꯆꯥꯒꯦ ꯊꯥꯎ ꯊꯨꯝ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯆꯥꯗꯦ ꯆꯝꯐꯨꯠꯇꯪ ꯆꯥꯏ ꯑꯋꯥꯊꯕꯤ ꯃꯅꯥ ꯐꯨꯠꯂꯦ ꯑꯗꯒꯤ ꯑꯋꯥꯊꯕꯤ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯌꯥꯎꯔꯒ ꯐꯨꯠꯄꯗꯣ ꯑꯗꯨ ꯈꯔ ꯆꯥꯔꯦ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯥꯗꯕꯤꯗ ꯆꯝꯐꯨꯠꯇꯨ ꯉꯥꯛꯇ ꯑꯗꯨꯝ ꯆꯥꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯧꯈꯤꯒꯦ ꯃꯥ ꯑꯁ ꯂꯥꯏꯍꯧꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯔ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯒꯨꯂꯤ ꯅꯨꯡꯂꯤ ꯆꯥꯕꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯁꯨ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯤꯌꯦ ꯆꯤꯛꯄ ꯅꯥꯕ ꯌꯥꯝ ꯇꯧꯏ ꯍꯥꯏ ꯌꯥꯔꯤ ꯌꯥꯈꯣꯡ ꯑꯁ ꯌꯥꯝ ꯇꯧꯋꯤ ꯏꯃꯥ ꯏꯕꯦꯝꯃ ꯌꯥꯔꯤ ꯌꯥꯈꯣꯡ ꯏꯒ ꯊꯣꯛꯄ꯭ꯔꯣ
น่าอย่าล้ำตาเด้มาดูกี่ไรน่าดูดิ มาดู ข ไอ้ นาดจะเต่าตะโบยแล้วสนุกโก มานี่มาดูไอ้สุนัขจะรวยโกมาดูทบกตัวไอ้ทบกมาตาสิกะไอ้เห็นก็ทุ่งกันเลวตันเลวมาดูทบกโควิดเองน่าสันนะชีกิตเอาเลยกูได้ชัดละทุเลยมาดูกับมึงน่าระดี อีมาจามโซเลยตักตีตาบกีสรุปเสียอย่างวะเลยไอ้เจอีจ้ากีทอรมเจน่าละมินว่ากังงังนิงเดมินงังเอตนักคนนิงเดชานุไอตระดีมามีงามตันนิงดำเน่ไอ้ดูเนี่ยพัจจบัจูยันนิงอยอาหาบุจูจานิงอยชาวจุลังนิงนี่อสวยบลอยอูนี่นัตระไอ้อสวยบรักขังเดมิงอนปังงังด้วยนี่ไอ้เจจ้ายามทักกันเลยบก็จ้ายามทักกันบ่ไอ้เจจ้าบุกทักคิดรำนี่กันเนาะอิมาชินีทุ่มโบรสุกร์ทุ่มไลโบรไลเต้ดูดิชินีดีสุกร์ดีกว่าอังกฤษดูอิมาดีไลบักฟาร์บันเนี่ยตัวเห็นพับไลตระบันดูอิมาหน้าตาเดบกิดูดีด็อกเตอร์ก็ตานาระกะคดีเลกี้ยังตรงนี้ดูตั้งไอ้ฟัดระดีก้าเห็นตารักตระกดีมาดูหน้าตาเดบดูสุกงเอาบ่มิดอุรุไลบ่กดพยายามตัวให้บันนี่มิดเตะหัวจิกชูนุ่งไอตรีนุ่งไอบัดีaduna hearing aid nakung manung da hojikan di mi langang batana na ba afa mic macha dum nakung gi thoi adu ma du tangai fadra di hapa di khonjen hong ta dori ni naga ta salak trei sai su no mangang aina mata madi kari hari no ni saulang na dorim ni do mane lila fala da budi pong nok pai wani mi na ta da ngang pa chi songning ro po ne ba ima je na ru re na sung khangan ning dana hai rei mi ima pharo kangkhat piro ko tamna toro singju samput chadana chak to khiji cha ya bring biro ima ko jai manak ta jo ai january tha da ang ta dila ke na khali mi hoi ima phabiro hoi nam nuai jare ma thorom saru ya birak tri ma narui na khangan birak podo do kanam ta na da bo oira siko masigi dengi wada dengu ro dengi ra masida di ba ina khalin ko ai mai pe mai ko bisona zarure ko sori mo masin ta dingo na han bida ba na in khuromem masin na ba kangu sigi awa ba ai pau ji ta ba da ba as na mitraw ani kulla lai kholi adagi magi white blood cell adagi khogi white kano je e gi khogi pellet kano ga se count se masinga ji jar handa doine ba bp ga ji low osilak doine ba yam bira oi gra ba itare ne ko hello hello oh minga lai from happy radio dom ta lai thabi ho ja oi ke da lagi ke so ni oh za radio to kitang lai thabi be ya bro na ke no ni jo je bokhel je oh ke no ji ta je lau re oh je lau ba okay kitang samja rakhe atai yi quality na to ko de lu ne khenge ba ko oh aduga ke no je sa na ngang mu je oh ji pla ke no na pla ke no ma mai kheng da ba cha cha yu lu lo ko yin nu ta phang de okay phara bra khara yeng biu khara lai tha jara bane amte yeng biu hoi ke no to tamja lage thank you yar mani khale ai kitang lai tha jare pai nu ai jare nai thank you achari okay kitang hen ba mayam se tak pira ponu ai je ko thank you sisu log rajani ne no hairak ta dikhang mana te sisu na internet ke level volume level se kitang hen ba sina ke doge da oren isai thar kan da tappe na khara lekhalu ba du na ne oren amu yada ba oji gara mane na khale radio tabi basing na su he khai bi rak ne do asigi haibung da gi oja ke so na hai bi rak ba thaga chari oja soi de na khara gara mane khale caller na hai ba di ya ba aina hai ba ne yada ba aina hai ba se gara mane khale hojik hello mingalai phone ga tapiu palen dagi me da kawe palen dagi hau palen dagi ha ge je ku ire ta ba horak pada irum taram phone ang tang jage se tong phone da tabi bro phone da tai ai huji dum yeng phi sa re yeng jeri yam no ga palen kara wai no palen la ba jingjin dagi adu jingjin je katai bu ko ge lai ko leiba maning lekai gi duro lai ko nyau dring ai la palen hi yok patring ai
police station ꯂꯩꯕꯒꯤ ꯀꯛꯆꯤꯡꯒ ꯐꯥꯎꯗ ꯌꯥꯕꯗꯣ ꯑꯣ ꯀꯣꯀꯤꯡꯒ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯗꯥꯏꯗ ꯈꯨꯟ ꯇꯥꯕꯗꯣ ꯍꯥꯏꯗꯕ ꯂꯝ ꯒꯣꯂꯥꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯥꯏꯗꯨꯗꯒꯤ ꯑꯣꯀꯦ ꯑꯗ ꯏꯁꯄꯤꯀꯔ ꯇꯌꯥꯏ ꯑꯗꯨ ꯂꯣꯏ ꯇꯥꯖꯩ ꯑꯗꯥꯏꯗ ꯂꯩ ꯍꯣꯏ ꯑꯃꯨꯛꯐꯥꯎꯗꯤ ꯇꯧꯗꯦ ꯇꯥꯗꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯁꯨ ꯈꯔ ꯈꯔ ꯇꯥꯕ꯭ꯔꯣ ꯃꯣꯏꯗꯤ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯣ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯌꯥꯎꯗꯕ꯭ꯔꯥ ꯁꯤꯅꯤ ꯏꯊꯟꯗ ꯑꯣꯏꯔꯤꯖꯥꯠꯂ ꯃꯤ ꯇꯥꯕ ꯑꯩꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯕ ꯌꯥꯎꯏ ꯉꯁꯥꯏꯒꯤ ꯃꯅꯤꯡ ꯈꯔ ꯇꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯀꯛꯆꯤꯡꯂꯣꯝ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯁ꯭ꯀꯨꯜ ꯂꯩꯕꯗꯨꯒꯤ ꯂꯝꯕꯤꯗ ꯐꯥꯎꯗꯣꯔꯛꯄ ꯂꯝꯕꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯥꯅꯤ ꯃꯥꯅꯤ ꯐꯥꯎꯗꯈꯤꯕ ꯍꯪꯒꯥꯝ ꯊꯥꯕ ꯃꯇꯝꯗꯗꯤ ꯑꯗꯥꯏꯒꯤꯗꯣ ꯆꯤꯡꯈꯣꯡ ꯆꯤꯡ ꯑꯗꯥꯏꯒꯤ ꯃꯐꯝ ꯂꯧꯕꯨꯛꯁꯤꯡꯗ ꯍꯪꯒꯥꯝ ꯌꯥꯝ ꯊꯥꯔꯝꯒꯅꯤꯀꯣ ꯍꯪꯒꯥꯝ ꯈꯔ ꯂꯩꯔꯗꯤ ꯈꯨꯜꯂꯛꯑꯅꯤ ꯑꯁ ꯍꯪꯒꯥꯝ ꯌꯥꯝ ꯐꯖꯕ ꯄꯨꯛꯅꯤꯡ ꯌꯥꯝ ꯍꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯩ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯩꯅ ꯑꯣꯀꯦ ꯀꯩꯅꯣ ꯇꯧꯗꯕ ꯋꯥꯅꯦꯕ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯗꯕ ꯐꯣꯟ ꯋꯥꯅꯦꯕ ꯇꯧꯗꯕꯩ ꯋꯥꯅꯦꯕ ꯊꯃꯣꯏꯕꯨ ꯐꯅꯌꯥꯝ ꯀꯜꯂꯤꯅꯦ ꯁꯨꯝ ꯉꯥꯡꯕꯗ ꯑꯩ ꯁꯨꯝ ꯇꯥꯏꯌꯦꯕ ꯈꯔ ꯈꯔꯁꯨ ꯇꯧꯕꯤꯔꯛꯎ ꯀꯩꯅꯣ ꯇꯥꯕꯗ ꯂꯣꯟ ꯇꯥꯕꯗꯪ ꯑꯣꯏ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯥꯎ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯝꯕꯔꯁꯦ ꯁꯥꯔ ꯏꯁꯀ꯭ꯔꯤꯟꯗꯩ ꯂꯧꯊꯣꯛꯑꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯊꯣꯛꯑꯒ ꯑꯩꯅ ꯅꯝꯕꯅꯦꯕ ꯑꯍꯥꯟꯕꯩꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯃꯈꯥꯗ ꯌꯥꯎꯕꯗꯨꯗꯤ ꯑꯣ ꯃꯊꯛꯇꯒꯤ ꯇꯧꯒꯗꯧꯅꯤ ꯖꯤꯔꯣ ꯑꯥꯏꯅ ꯂꯣꯏꯕꯗꯣ ꯑꯗꯨꯗꯤ ꯑꯥꯎ ꯆꯠꯇꯦ ꯑꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯗꯧꯕ ꯑꯣ ꯑꯗꯨꯅꯅꯦ ꯐꯤ ꯁꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯧꯕ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯔꯦ ꯇꯨ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯎꯠꯂꯛꯄ ꯌꯥꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯔꯥꯅꯤ ꯁꯥꯔꯤꯌꯦ ꯑꯣ ꯔꯥꯅꯤ ꯁꯥꯏꯌꯦꯕ ꯑꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯁꯥ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯃꯦ ꯆꯍꯤ 50 ꯍꯥꯏꯔꯛꯇꯣꯔꯦ ꯑꯣ ꯑꯗꯨꯗꯤ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯂꯩꯔꯕ ꯏꯆꯥꯁꯨ 3 ꯏꯄꯨꯔꯣꯏꯕꯗꯤ ꯅꯨꯄꯥ 2 ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯈꯪꯉꯕꯣꯛꯇ ꯏꯄꯨꯔꯣꯏꯕꯗꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯏꯔꯤꯛꯁꯣ ꯊꯧꯔꯤ ꯑꯁ ꯌꯥꯝ ꯐꯖꯅꯤꯅꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏ ꯄꯥꯜꯂꯤꯖꯥꯠꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯄꯥꯈꯪ 2 ꯍꯟꯗꯛ 12 ꯊꯥꯗꯣꯔꯦ ꯑꯗꯨꯝ ꯑꯣꯀꯦ ꯑꯗꯨꯝ ꯏꯪꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯑꯗꯒꯤ ꯐꯤ ꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯀꯣ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯃꯅꯥ ꯃꯁꯤꯡꯅ ꯍꯤꯡꯒꯣꯜꯒ ꯌꯥꯝ ꯄꯤꯛꯅꯩꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯈꯪꯗꯦ ꯍꯤꯡꯅꯕ ꯍꯤꯡꯕ ꯉꯝꯅꯕ ꯔꯥꯅꯤ ꯐꯤ ꯁꯥꯔꯤꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯄꯩꯁꯥ ꯑꯗꯨꯝ ꯊꯣꯛꯑꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯔꯥꯅꯤꯁꯨ 14,000 ꯇꯥꯕꯗꯨꯅꯦ ꯑꯗꯨꯝ ꯑꯁ ꯌꯥꯝ ꯁꯥꯒꯦ ꯐꯖꯕ ꯑꯗꯨ ꯐꯤꯗꯨꯗꯤ ꯀꯔꯥꯏꯋꯥꯏ ꯊꯥꯒꯦ ꯑꯩꯁꯦ ꯁꯣꯝ ꯀꯩꯅꯣꯔꯣꯝꯗꯩ ꯅꯤꯉꯣꯜꯅꯤꯗ ꯁꯣꯝ ꯀꯩꯅꯣꯔꯣꯝꯗꯒꯤ ꯅꯣꯡꯗꯝ ꯑꯁꯣꯝꯗꯒꯤ ꯂꯝꯂꯥꯏ ꯁꯣꯝꯗꯒꯤ ꯑꯣ ꯑꯗꯨ ꯐꯤꯔꯣꯟꯗꯤ ꯀꯗꯣꯝꯗ ꯊꯥꯒꯦꯕ ꯑꯗꯨꯒꯤ ꯑꯌꯣꯟꯕ ꯐꯤꯗꯣ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯑꯌꯣꯟꯕꯁꯦ ꯀꯩꯅꯣꯗ ꯑꯗꯨꯝ ꯊꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯗꯨꯝ ꯂꯩꯅꯩꯑꯕꯀꯣ ꯏꯝꯐꯥꯜ ꯂꯣꯝꯗ ꯃꯣꯏ ꯑꯗꯨꯝ ꯂꯧꯅꯩ ꯂꯧꯅꯩꯕ ꯁꯥꯕ ꯉꯝꯗꯕ ꯋꯥꯅꯤ ꯑꯣ ꯁꯥꯕ ꯉꯝꯗꯕ ꯃꯣꯏꯗꯤ ꯗꯤꯃꯥꯟꯅꯦꯕ ꯑꯗꯨꯝ ꯂꯩ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯁ꯭ꯋꯥꯏꯁꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝꯕ ꯀꯌꯥ ꯁꯥꯗꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯠ ꯍꯥꯏꯇꯥꯔꯦ ꯆꯣꯠꯀꯨꯝꯕ ꯋꯥꯟ ꯑꯗꯨꯝ ꯄ꯭ꯂꯥꯏꯒꯨꯝꯕ ꯌꯥꯝꯗꯕꯤꯗ ꯋꯥꯟ ꯑꯗꯨꯝꯕ ꯄ꯭ꯂꯥꯏꯒꯨꯝꯕꯗ ꯁꯥꯕ ꯐꯗꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯐꯤꯔꯣꯟ ꯃꯆꯥ ꯃꯆꯥ ꯐꯅꯦꯛꯀꯨꯝꯕ ꯑꯥ ꯈꯔ ꯋꯥꯠꯄꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯦ ꯁꯥꯕꯁꯦ ꯈꯔ ꯇꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯥꯗꯦ ꯁ꯭ꯋꯥꯏꯁꯦ ꯃꯣꯏꯁꯦ ꯑꯣꯀꯦ ꯅꯨꯄꯥꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯋꯥꯅꯤ ꯑꯣ ꯀꯃꯥꯏꯅ ꯂꯪꯁꯥꯡ ꯀꯨꯞꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧ ꯀꯣꯟ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯥꯁꯨ ꯆꯪꯉꯥ ꯌꯦꯡꯉꯤ ꯅꯨꯄꯤ ꯀꯣꯟ ꯃꯆꯥꯗꯨꯗꯤ ꯊꯣꯛꯂꯛꯏꯕ ꯄꯣꯊꯣꯛꯇꯨꯗꯤ ꯈꯪꯗꯕ ꯃꯣꯏ ꯈꯪꯗ꯭ꯔꯤꯕ ꯃꯣꯏꯅ ꯉꯁꯥꯏꯗꯩ 1 ꯄ꯭ꯂꯥꯏꯒꯤ ꯍꯦꯛꯇ ꯃꯗꯨꯗ ꯃꯄꯨꯝ ꯊꯤꯀꯩ ꯁꯥꯏꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯛꯄꯁꯤꯅ ꯍꯦꯜꯂꯤꯗꯅ ꯄꯩꯁꯥꯁꯦ ꯃꯥꯅꯤ ꯃꯣꯏꯗꯤ ꯁꯥꯒꯦ ꯁꯥꯔ ꯊꯥ ꯑꯝꯗ 3,000ꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ 3,500 ꯐꯪꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯏ ꯑꯗꯣꯝꯅ ꯁꯣꯝꯗ ꯐꯤ ꯑꯃꯈꯛ ꯊꯣꯛ ꯁꯥꯗꯣꯛꯈ꯭ꯔꯒ 13,000ꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯁꯣꯝꯗ ꯍꯦꯛꯇ 5,000-6,000 ꯍꯦꯛꯇ ꯂꯦꯝꯃꯤꯗꯅ 2017 ꯑꯗꯥꯏꯗꯒꯤ ꯍꯧꯔꯛꯑꯦꯀꯣ ꯁꯥꯔ ꯍꯣꯏꯁꯦ ꯍꯧꯔꯦ ꯑꯗꯨꯗꯤ ꯇꯥꯔꯛꯑꯕꯅꯦ ꯑꯩꯗꯤ ꯑꯁ ꯉꯝꯕꯨ ꯉꯝꯃꯤ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯅꯦ ꯀꯩꯝ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯁꯨ ꯇꯧꯔꯤꯅꯣ ꯅꯣꯏ ꯌꯥꯎ ꯇꯥꯔꯦ ꯁꯨꯝ ꯀꯜꯂꯛꯑꯕ ꯄꯂꯦꯟꯗꯒꯤ ꯏꯃꯥ ꯔꯥꯙꯦ ꯀꯥꯏꯅ ꯂꯩꯕꯅꯦ ꯍꯦꯛ ꯌꯥꯎꯔꯛꯄꯗꯣ ꯐꯣꯟꯒ ꯇꯧꯕꯗꯣ ꯕꯖꯥꯔꯗꯒꯤ ꯏꯃꯥ ꯔꯥꯙꯦ ꯍꯣꯏꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕꯅꯤ ꯄꯨꯠꯄꯥ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝ ꯂꯥꯛꯏ ꯀꯣ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣ ꯍꯣꯏ ꯑꯗꯨꯝ ꯇꯥꯖꯒꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯁꯥꯡ ꯊꯦꯡꯛ ꯌꯨ ꯀꯨꯏꯔꯕꯁꯤ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ ꯌꯥꯝ ꯀꯌꯥ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯁꯦ ꯃꯃꯣꯏ 2017ꯗꯒꯤ ꯍꯥꯏꯕꯗꯨꯗꯀꯣ ꯑꯩ ꯃꯁꯤ ꯇꯧꯔꯒꯦ ꯁꯤꯅꯦ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯕꯅꯦ ꯉꯁꯤꯅ ꯐꯥꯁꯅꯦꯕ ꯑꯧ ꯑꯗꯣ ꯌꯥꯝ ꯄꯥꯈꯠꯄꯗꯤ ꯇꯧꯗ꯭ꯔꯦꯗ ꯃꯤꯅ ꯄꯥꯈꯠꯀꯅꯣ ꯍꯥꯏꯕꯗꯨ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯑꯗꯨ ꯁꯔꯨꯛ ꯊꯝꯖꯔꯒꯦ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯅꯤ ꯌꯥꯝ ꯇꯥꯡꯅꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯒ ꯍꯤꯡꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯂꯩꯔꯝꯃꯤꯁꯨ ꯎꯔꯦꯗꯅꯀꯣ ꯑꯗꯣ ꯉꯁꯥꯏ ꯐꯤ ꯑꯃ ꯁꯥꯕꯗ ꯑꯩꯈꯣꯏꯅ 1 ꯄ꯭ꯂꯥꯏꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯁꯥꯕꯗ ꯄꯩꯁా ꯂꯨꯄꯥ 3,000 ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯧ ꯑꯃꯅ ꯁꯥꯕꯗ ꯃꯄꯨꯝ ꯊꯤꯠꯂꯦꯕ
ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯌꯦꯡꯉꯣ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯔꯥꯅꯤ ꯐꯤ ꯁꯥꯕꯗꯤ ꯌꯥꯏꯑꯕ ꯔꯥꯅꯤ ꯐꯤꯁꯦ ꯂꯧꯒꯦ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅꯕꯨ ꯁꯥꯔꯗꯤꯀꯣ ꯃꯣꯏꯒꯤ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔ ꯂꯩꯔꯤꯁꯤꯡꯁꯤꯅꯁꯨ ꯌꯥꯝ ꯍꯪꯉꯦꯕ ꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯕ ꯌꯥꯝ ꯐꯩ ꯑꯐꯕꯗ ꯃꯇꯧ ꯇꯝꯕ ꯀꯩꯝ ꯀꯥꯏꯗꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯂꯤꯛꯂꯥꯏ ꯂꯩꯃ ꯁꯥꯔ ꯂꯝꯕꯤꯗ ꯊꯦꯡꯅꯔꯗꯤ ꯁꯥꯔꯅ ꯈꯪꯗꯁꯨ ꯀꯧꯔꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗ ꯑꯩꯅꯗꯤ ꯎꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤ나 ꯃꯤ ꯅꯨꯄꯤ ꯅꯍꯥ ꯁꯨꯝ ꯆꯠꯄꯗ ꯉꯛ ꯄꯪꯅꯣꯝꯗ ꯅꯣꯝꯖꯜꯂꯨ ꯌꯥꯄꯣꯟꯇꯦꯗꯣ ꯑꯗꯨꯅ ꯅꯣꯝꯕꯕꯨ ꯅꯣꯝꯕ ꯌꯥꯎꯔꯕꯅꯤꯅꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯣꯏꯅꯗꯤ ꯀꯕꯛ ꯈꯪꯕ ꯌꯦꯡꯉꯛꯄ ꯑꯩꯅꯗꯤ ꯈꯪꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯪꯅꯣꯛ ꯅꯣꯛꯁꯝꯁꯨ ꯌꯥꯎꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯗ ꯆꯥꯎꯊꯣꯛꯏ ꯅꯥꯄꯜ ꯇꯧꯏ ꯍꯥꯏꯈꯤꯅꯦꯅ ꯒꯥꯏꯁꯨ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯇꯦꯟꯗꯦꯟꯁꯤ ꯃꯔꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯄꯂꯦꯟꯒꯤ ꯁꯥꯏꯠ ꯂꯣꯝꯗꯁꯨ ꯇꯥꯟꯅꯩꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯔꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯉꯁꯤꯁꯨ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯌꯥꯎꯕꯗꯣ ꯃꯔꯤꯡ ꯖꯥꯇꯤꯁꯤꯡꯁꯤ ꯑꯌꯥꯝꯕ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯂꯩꯕꯤꯔꯝꯃꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯀꯣꯟꯊꯪꯗ ꯈ꯭ꯔꯤꯁꯇꯦꯟꯗ ꯑꯃꯨꯛ ꯂꯣꯏꯅ ꯀꯟꯚꯔꯠ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯠꯅꯕꯤ ꯐꯥꯎꯕ ꯉꯥꯛꯇꯨꯅ ꯆꯠꯂꯤ ꯀꯥꯏꯅ ꯉꯁꯤ ꯈꯕꯔꯗꯒ ꯌꯥꯎꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦꯅ ꯍꯥꯏꯕꯁꯦ ꯃꯔꯤꯡꯒ ꯑꯩꯈꯣꯏꯒ ꯆꯥꯔꯣꯡ ꯃꯔꯣꯡꯅꯩ ꯂꯧꯅꯩ ꯍꯥꯏꯕ ꯃꯔꯤꯡ ꯅꯨꯄꯤ ꯃꯩꯇꯩꯅ ꯑꯗꯨꯝ ꯂꯧꯏ ꯃꯩꯇꯩꯁꯨ ꯑꯗꯨꯝ ꯃꯔꯤꯡꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯄꯨꯟꯖꯅꯕ ꯖꯥꯇꯤ ꯑꯃꯒ ꯂꯧꯅ ꯂꯩꯅꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯈꯟꯒꯤ ꯌꯥꯎꯕꯁꯤꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦꯀꯣ ꯑꯗꯨꯅ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯇꯔꯥꯝ ꯅꯨꯡꯁꯤꯔꯤ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯁꯥꯔ ꯕꯣꯕ ꯈꯨꯔꯥꯏꯖꯝ ꯄꯤꯁꯨꯝꯗꯒꯤꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯁꯥꯔ ꯉꯁꯤꯗꯤ ꯑꯩ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩ ꯃꯃꯥꯡꯗ ꯁꯥꯔꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯒ ꯑꯩ ꯅꯤꯡꯁꯤꯡꯉꯛꯇꯅ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯁꯥꯔ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯦ ꯀꯧꯋꯦꯕ ꯁꯥꯔ ꯑꯗꯒꯤ ꯂꯤꯂꯥꯒꯤ ꯁꯥꯔ ꯁ꯭ꯇꯦꯖꯁꯦ ꯁꯥꯔ ꯄꯩꯁꯥ ꯆꯪꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗꯅ ꯁꯥꯔ ꯃꯩ ꯊꯥꯟꯗꯅ ꯑꯗꯒꯤ ꯚꯥꯕꯣꯛꯀꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯅ ꯌꯥꯝꯅ ꯐꯖꯅꯗꯤ ꯇꯧꯔꯒ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯁꯥꯔ ꯂꯤꯂꯥ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯦꯠꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯐꯤ ꯍꯣꯡꯗꯣꯛꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯈꯟ ꯈꯟꯅꯗꯕꯒꯨꯝꯕ ꯑꯃꯒꯤ ꯇꯥꯏꯞ ꯔꯣꯝꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯇꯧꯁꯟꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯗ ꯍꯦꯛꯇ खाजिल्लगा सर मसी अमदा क्लब की कासिन अमदा नत्रगा सर लेकांग चाबे स्कूल की कासिन अमदा सर फखर थाजनग्रगा सर सुमसे सर आइने सुम उजैयेबा सर तिलाई कुंबी याम चुई सर मसी याम नुंगाइजेदेबा सर येंबदा सर असेंबने मयेकिदि सर मसी मोइसिनेबा याम हाना इम्पोर्टेंट पिगदबसे मरमदि सर लीला पार्टी की फी सेटफम दु सर प्लस तो बिउ रंग हाइबिउ हाइबना तेबा सर कितंग दे ओरबसु सेमदोपी सामदोपीदना सर कितंग दे सुमना महा चेन बकोट पदु तोबीदन मरमदि लीला पार्टी दगा सर सेलाइबा फिओन सिंग सर अतांग बंगाकने मरमदि सर डॉक्टर सर कदइनी इंजीनियर सर कदइनी सर पुलिस सर कदइनी तोंगान बा सकोन कया अमा सर कदइनी अदगी लीला की नुपी साबिनेगा सर सेलिबा फिजोल मयाम को सर अतांग बंगाकने सर याम तांग मसी नंगनब ngaki sinama loiraga sar amu thamamdeini adu thamammadura sar matang paikhaduba matamda amotpugum aina sum thengajarpadasu sarna su noma haibigi batai ada masi kasi kaya important logdo hairaga paisa khara pirabani yarani ga haibagi type ama da mayam si loina oina chatnabagi mawong se sar aina yam nungai ba ta yaraga di masi tadi tobigano wari like de ko jo akhang hai akogi haitare phamnai ba haigadra akogi lengak mu singsu sumang dila se awang ma thak thangak kadabri de haiba du tawthor ko sa ito mawong mari na mi ta da कोई प्रजा सु मंगाइरे सा सुगम बगसे अइना याम नुवाइजदबा अतगी अइना सुम येंगजबा मतबदा लीला सि येंगबु लाखो कांगु हौग्रगा ममितगी मपी ताबा अदगी याम नुसीना लीला अदगी थिम येंगबा कांगु मा अदगी लीला गी फीसे थंददा सा अदुम ताना लैबा ग्रुप अमसु सा ग्रुप अनि सु खाइदु मदुदे ओथोन मनंग नम थिग्रब जानदा सा अदगी हाना यू गिलास हो मरी था बदु मसिदी लीला लैरे का कला का तकलक बिसा अदुना ngасagi लीला सिंगुर वारी सानानाबगी तुम होना ngасagi लीला पार्टी सिंगुदी सर ngасagi ngaki matamdu सर असोंगी दु संग आगा सोंगजम संगनबा मंगक थांगतना डायलॉग तो तागन लैरिनेबा सर अदुदा आइसु अदुगुम्बा सिंगसि सर याम येंगजबा सिदा अदुगुम्बा सिंगके तानबा सिदा आइसु लेकाइ सिदा ममिंग चले आइ लागादि सर मयाम सि लीला के तंखाय न मोय दिगे कना गुम्बा खरनागा सर तोंगान बा खोगी लीला के निपि शादीगी ड्रेस दगा नैनरकबा कोथोक बिले कोसिन बिले इगासि यामना याम नुंगाइजदबा सर
ꯃꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯄꯤꯔꯛꯏꯕ ꯁꯥꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯧꯉꯝꯕꯤꯕꯨ ꯍꯥꯏꯔꯣ ꯀꯣꯛꯇ ꯄꯤꯔꯛꯏꯕ ꯑꯗꯨꯒꯤ ꯔꯣꯜꯗꯨ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯗ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯁꯥꯔꯛꯄꯅꯦꯕ ꯁꯤꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯌꯦꯡꯕꯤꯔꯨꯅꯨ ꯁꯤꯅꯤ ꯍꯥꯏꯅ ꯃꯅꯨꯡꯒꯤ ꯊꯤꯝꯗꯨꯗ ꯌꯦꯡꯕꯤꯌꯨ ꯂꯤꯂꯥꯗ ꯁꯥꯔ ꯍꯨꯔꯥꯟꯕ ꯂꯥꯜꯍꯧꯕ ꯌꯥꯎꯏ ꯑꯩ ꯏꯆꯥ ꯂꯥꯜꯍꯧꯕ ꯑꯣꯏꯔꯛꯀꯅꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯝ ꯂꯩꯅꯔꯒꯗꯤ ꯁꯥꯔ ꯄꯣꯠꯇꯣ ꯑꯃꯔꯣꯝꯗ ꯐꯩꯅ ꯆꯠꯈ꯭ꯔꯦꯕ ꯁꯥꯔ ꯃꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯤꯂꯥꯒꯤ ꯋꯥꯔꯤꯒꯁꯦ ꯁꯨꯝ ꯁꯥꯔꯒꯤ ꯂꯤꯂꯥ ꯄꯥꯔꯇꯤꯒꯤ ꯂꯤꯂꯥꯔꯣꯏꯒꯤ ꯋꯥꯔꯤꯒꯁꯦ ꯁꯥꯔꯅ ꯁꯨꯝ ꯇꯥꯖ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄ ꯁꯥꯔ ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯦꯕ ꯁꯥꯔ ꯅꯨꯄꯤ ꯁꯥꯕꯤ ꯁꯨꯔꯆꯥꯟꯒ ꯍꯥꯏꯕ ꯑꯗꯒꯤ ꯇꯥꯃꯣ ꯄꯥꯐꯨꯂꯣꯒꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯂꯩꯀꯥꯏꯅꯦꯕ ꯑꯩꯒꯤ ꯀꯣꯂꯦꯖ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯔꯥꯎꯟꯗꯤꯡ ꯉꯥꯛꯇꯅꯦꯕ ꯑꯩꯅꯒ ꯁꯨꯝ ꯁꯨꯔꯆꯥꯟꯗꯒ ꯍꯥꯏꯌꯦꯕ ꯅꯣꯏꯁꯦ ꯍꯥꯟꯅꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯖꯦꯝꯁꯅ ꯅꯣꯏꯒꯤ ꯂꯤꯂꯥꯔꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯦꯔꯨꯝ ꯐꯨꯠꯆꯜꯂꯒ ꯊꯝꯃꯝꯕ ꯆꯠꯂꯝꯗꯥꯏꯗ ꯍꯜꯂꯛꯑꯒ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤ ꯂꯥꯕ ꯍꯧꯖꯤꯛꯇꯅ ꯍꯦꯟꯅ ꯁꯥꯔ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯐꯥꯎꯖꯔꯛꯄ ꯁꯥꯔ ꯌꯥꯝ ꯅꯨꯡꯁꯤꯒꯖꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯤꯂꯥ ꯀꯧꯕꯤꯔꯒ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯤ ꯄꯤꯔꯒ ꯂꯤꯂꯥ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯐꯝ ꯁꯤꯒꯨꯝꯕꯒꯁꯤꯗ ꯈꯤꯇꯪ ꯐꯖꯅ ꯅꯥꯟꯅ ꯈꯤꯇꯪ ꯇꯔꯨ ꯇꯅꯥꯟꯅ ꯈꯤꯇꯪ ꯁꯤꯒꯨꯝꯕꯒꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯇꯪꯒ ꯁꯥꯔ ꯑꯩꯅ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤ ꯑꯩ ꯁꯥꯔꯅ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯁꯥꯔꯒꯤ ꯃꯥꯒꯤ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯁꯥꯔ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯄꯣꯠꯁꯤꯡꯗꯣ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥꯒꯤ ꯁꯥꯔꯅꯒ ꯁꯨꯝ ꯂꯤꯕꯤꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯁꯥꯔ ꯃꯥꯒꯤ ꯂꯤꯂꯥ ꯌꯥꯎꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯕꯨ ꯁꯥꯔ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕ ꯅꯪꯗꯦ ꯀꯥꯏꯅ ꯇꯥꯕꯗ ꯁꯥꯔ ꯃꯗꯨ ꯁꯥꯔꯅ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯂꯣꯏꯅꯕꯗꯒꯤ ꯁꯨꯝ ꯈꯪꯖꯔꯛꯄꯅꯦꯕ ꯁꯥꯔ ꯑꯗꯨꯒꯨꯝꯕꯒꯁꯤꯡꯗꯣ ꯁꯨꯝ ꯇꯥꯖꯔꯨꯕꯗꯒꯤ ꯁꯨꯝ ꯂꯤꯂꯥꯔꯣꯏꯒꯤ ꯄꯨꯟꯁꯤꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕꯅꯤ ꯃꯣꯏꯁꯤꯗ ꯑꯁꯤꯒꯨꯝꯕꯅꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜꯗ ꯐꯣꯡꯗꯣꯛꯆꯔꯛꯄꯗꯣ ꯁꯥꯔ ꯑꯩꯅ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯗꯣꯕꯅ ꯈꯟꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯗꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯆꯥꯎꯈꯠꯅꯤ ꯀꯥ ꯃꯅꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯐꯤ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯄꯥꯛꯇ ꯐꯛ ꯔꯥꯎꯟ ꯑꯣꯏꯅ ꯊꯥꯕꯤꯔꯒ ꯐꯛꯇꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯆꯧꯀ꯭ꯔꯤ ꯑꯃꯃꯝ ꯂꯣꯏ ꯂꯧꯔꯦꯕ ꯀꯣꯠꯁꯦ ꯂꯤꯠꯂꯒ ꯑꯩꯈꯣꯏ ꯐꯛꯇ ꯐꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯂꯣꯏ ꯀꯣꯠꯇꯨ ꯁꯨꯞꯇꯦꯛ ꯅꯥꯇꯦꯛ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯧꯀ꯭ꯔꯤ ꯄꯤꯕꯤꯌꯣꯁꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯄꯤꯌꯣꯁꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯧꯀ꯭ꯔꯤꯁꯦ ꯂꯧꯔꯅꯤ ꯆꯧꯀ꯭ꯔꯤꯁꯦ ꯑꯃꯨꯛ ꯄꯤꯔꯛꯑꯒ ꯀꯩꯗꯧꯒꯦꯕꯨ ꯂꯤꯂꯥ ꯃꯣꯏ ꯁꯤꯜꯂꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯁꯟꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯞ ꯂꯩꯗꯣꯏꯅꯦꯕ ꯑꯃꯨꯛꯁꯨ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩ ꯏꯁꯥꯃꯛꯄꯨꯗꯤ ꯑꯉꯥꯡꯁꯤꯡꯅ ꯃꯣꯏꯅ ꯐꯝꯕꯗꯣ ꯁꯤꯗ ꯐꯝꯕꯤꯌꯣꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯁꯤꯜꯂꯛꯑꯦꯕ ꯑꯉꯥꯡꯈꯩꯅ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯣꯏ ꯁꯤꯟꯕꯗꯨ ꯃꯤꯗꯨꯒꯤ ꯁꯨꯝ ꯑꯣꯏꯕ ꯑꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯨꯔꯒ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯒꯀꯣ ꯅꯪꯅ ꯀꯔꯤ ꯁꯥꯗꯣꯏꯕ ꯅꯪꯅ ꯀꯩꯗꯧꯕ ꯀꯥꯏꯅ ꯇꯧꯔꯗꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯤꯁꯥ ꯈꯥꯏ ꯂꯩꯕ ꯑꯗ ꯀꯅꯥꯒꯨꯝꯕ ꯂꯤꯂꯥ ꯃꯐꯝ ꯌꯥꯎꯏ ꯃꯅꯨꯡꯗ ꯀꯅꯥꯝ ꯆꯪꯕꯤꯒꯅꯣ ꯂꯤꯂꯥ ꯌꯥꯎꯕꯤꯒꯅꯣ ꯍꯥꯏꯁꯨ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯂꯝꯁꯦ ꯃꯥꯟꯅꯗꯦ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯂꯣꯏ ꯇꯥꯟꯊꯣꯛꯑꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯈꯣꯡꯎꯞ ꯑꯣ ꯀꯔꯤꯑꯣ ꯂꯣꯏ ꯇꯣꯡꯁꯤꯜꯂ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯐꯝꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯐꯤ ꯁꯦꯠꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯊꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯍꯦꯛ ꯆꯪꯉꯛꯄ ꯈꯣꯡꯎꯞ ꯇꯣꯡꯉ ꯆꯪ ꯌꯥꯗꯦꯕ ꯑꯗꯨꯒ ꯐꯝꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯐꯝꯃꯦꯟꯁꯦ ꯀꯅꯥ ꯐꯝꯅꯩ ꯍꯥꯏ ꯀꯥꯟꯗ ꯑꯍꯟ ꯐꯝꯒꯅꯦꯕ ꯑꯍꯟꯁꯦ ꯑꯩꯈꯣꯏ ꯖꯥꯏꯕꯨꯡꯉꯣ ꯌꯥꯝ ꯐꯝꯒꯅꯦꯕ ꯑꯗꯣ ꯐꯝꯃꯦꯟꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯗꯣ ꯂꯤꯂꯥ ꯌꯥꯎꯔꯤꯗꯨꯒꯤ ꯍꯦꯛ ꯃꯥꯒꯤ ꯃꯊꯪꯗ ꯆꯍꯤ ꯍꯟꯕ ꯑꯩꯈꯣꯏ ꯇꯥꯏꯉꯣꯆꯥ ꯐꯝꯒꯅꯦꯕ ꯑꯗꯨꯒ ꯇꯥꯏꯉꯣꯆꯥ ꯐꯝꯃꯒ ꯑꯗꯨ ꯃꯅꯨꯡꯗ ꯑꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯍꯤ ꯑꯩꯈꯣꯏ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯇꯩ ꯑꯉꯥꯡꯈꯩꯗꯤ ꯑꯩꯈꯣꯏꯅ ꯍꯜꯂꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯝꯃꯦꯕ ꯑꯗꯨꯅ ꯐꯝꯃꯦꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯛꯑꯦꯕ ꯑꯗꯣ ꯐꯝꯃꯦꯟꯒꯤ ꯁꯤ ꯂꯩꯕ ꯃꯐꯝꯗ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂ ꯑꯣꯖꯥ ꯑꯣꯖꯥ ꯂꯤꯂꯥ ꯐꯖꯕꯅꯤ ꯀꯩꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯐꯖꯕꯅꯤ ꯑꯣꯖꯥ ꯂꯦꯡꯒꯣꯜꯂ ꯇꯧꯔ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯕ ꯌꯥꯎꯋꯦ ꯅꯨꯄꯤ ꯃꯆꯥ ꯁꯥꯒꯗꯧꯔꯤꯕ ꯅꯨꯄꯤ ꯁꯥꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯤ ꯀꯦꯕꯅꯤꯅ ꯃꯤꯅ ꯀꯧꯕ ꯌꯥꯝꯅ ꯇꯥꯒꯟꯗꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯄꯣꯡꯊꯣꯏ ꯆꯥꯎꯊꯣꯏꯅ ꯑꯗꯨꯝ ꯈꯟꯕꯁꯨ ꯌꯥꯎꯋꯦ ꯃꯤꯒꯤꯗꯤ ꯉꯁꯥꯏ ꯀꯦꯔꯛꯀꯗꯣꯏꯅꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯃꯥꯟꯅꯕ ꯀꯦꯔꯛꯀꯗꯣꯏꯅꯤ ꯃꯗꯒꯤ ꯌꯦꯛꯁꯟꯕꯒ ꯈꯣꯠꯆꯟꯕꯒ ꯊꯦꯠꯆꯟꯕꯒ ꯀꯩꯗꯧꯕ ꯃꯌꯥꯝ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯏ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯐꯣꯇꯣ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯁꯤꯜꯂꯛꯀꯗꯣꯏ ꯃꯤ ꯐꯤ ꯆꯤꯡꯈꯠꯂꯛꯏꯉꯩꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯁꯤꯜꯂꯛꯀꯗꯣꯏ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯨ ꯍꯥꯏꯔꯁꯨ ꯃꯣꯏ ꯁꯥꯎꯕ ꯑꯗꯨꯝ ꯇꯧꯋꯦ ꯁꯤꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯥꯅꯤꯗ ꯌꯥꯝ ꯍꯟꯊꯅ ꯑꯗꯨꯝ ꯃꯤꯅ ꯈꯟꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯌꯥꯝ ꯋꯥꯡꯅ ꯑꯗꯨꯝ ꯊꯝꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯅꯨꯡꯁꯤꯖꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯃꯝꯃꯕ ꯑꯃꯅꯤ ꯈꯜꯂꯒ ꯇꯧꯖꯕ ꯋꯥꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯤꯕꯒꯤ ꯂꯣꯏꯕꯅ ꯍꯥꯏꯔꯣꯏꯗꯣꯏꯖꯥꯅꯤꯗ ꯁꯦ ꯕꯥꯁꯤ ꯈꯣꯡꯉꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥꯁꯤ ꯈꯣꯡꯉꯤꯕ ꯑꯉꯥꯡꯁꯦ ꯑꯩꯒ ꯃꯌꯥꯏ ꯏꯝꯐꯥꯜꯗ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯩ ꯂꯤꯂꯥ ꯁꯥꯟꯅꯉꯩꯗ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯃꯀꯣꯛ ꯀꯥꯏꯔꯒ ꯁꯤꯔꯦꯕ ꯃꯥꯏꯁꯦ ꯁꯤꯔꯦꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯥꯁꯦ ꯂꯤꯂꯥꯗꯨ ꯍꯨꯟꯇꯣꯛꯑꯃꯒ ꯏꯅꯥꯎꯄꯥ ꯁꯤꯔꯦꯅ ꯃꯥ ꯆꯦꯟꯕ ꯌꯥꯗꯦꯕ ꯂꯤꯂꯥꯗꯨ ꯂꯣꯏꯕꯧ ꯂꯩꯗꯧꯅꯦꯕ ꯅꯤꯌꯣꯝꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯕꯥꯁꯤꯁꯦ ꯈꯣꯡ ꯃꯄꯤꯁꯦ ꯆꯗꯨꯝ ꯇꯥꯔꯦ ꯃꯅꯞ ꯇꯨꯠ ꯁꯤꯠꯂꯒꯀꯣ ꯃꯥꯅ ꯕꯥꯁꯤꯁꯦ ꯈꯣꯡꯉꯦ ꯑꯗꯩ ꯐꯤꯗꯨꯅ ꯃꯃꯥꯏ ꯎꯟꯁꯤꯜꯂ ꯑꯃꯨꯛ ꯃꯅꯥꯎꯄꯥꯗꯨ ꯀꯧꯔ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯀꯞꯄꯦ ꯑꯗꯒꯤ ꯑꯃꯨꯛ ꯇꯧꯋꯤꯗ ꯕꯥꯁꯤꯗꯨ ꯂꯤꯂꯥꯗꯨꯒꯤ ꯃꯇꯥꯡꯗꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯔ ꯕꯥꯁꯤ ꯑꯃꯨꯛ ꯈꯣꯡꯉꯦ ꯑꯗꯒꯤ
tàu ye si lor lila tu loi ba chalo chalo na to chalo thoro ga gari to ko na satna thagi si le ko da ai samak se si dai pabung singa si do wa hai tar nga si do nu mi si da khangabo ta khangabo ki lamlong da lila am le ko lila sin nung dang ne lila sin pung taruk ta horoga tare ni pan da loi ba sini aina pa mi sin taruk ta horoga tare ni pan da loi raga isi yum da hospital da pabung gi manak ta lening ba hai tar pabung do matam do loi shalak pagi hai tar mai manak ta lening ba hai tar lila sin ke do ge pung taruk hai raga ko tare ni pan mapan na tara bo ho do ba wa ni as madu nu mi tu da aina khong thin ba ji kari hangoni loi re lila ga tokning ba jani adu lila ge rule ne ba ai tok pa ya de ba ai tok khre de tan thorok pa di ai mix tu phajau de na disaster adana or ka na khang ma ji khang to re pung tara ma khai loi re nung tham tha ni kan na November ge thang tara go hum doi adu ahing hai tare adu la kan je lambi da car du nei nam hospital da thamam ba ai de lila ge bus ta lak pa hai tar adu gari ma cham nong lo ba lak pa gari ma sana khoi cable to ba ngang lo ba la join ma lo ba lak gari ma sa je mu thau la kan je da mo wangwan ge se da police khara mu check to le me adu gari mu thalo ai je nong jing kai check to bi de na to ro ai je spawung je na dan hospital le ne am da hai ga toi ni ka no to bu ni hai kan gari start mu te ke no sa yam ka ina ga to ro go check ka to ko bi de tap ta takhal am ne me da hi je to kum da re bo ko ina ngai ko nang hu ji ki to nang kai hai nang ki to nang ki number ke ano nang ke no nang min kai ko ye na to ro ai ju to ri ni ngo sa mai attitude tu nungai ta mi gi emotion do ko nungai te aduna ai ni yum yo ra kan ni no pa na hai re hayeng ayuk ngan na hai ga lo paisa khara pu ro ngasi di thiengam ni mo hai ga lak pa ing bani garim sa da hai ga lak pu ya roi car na si thama me aduna ayuk ta lo na hai re ko aduna mai to dana ai je tum ba ya bo ya da bo to leng hing da phone to re no ngalam dai ai naw pa da phone to re da ta ro khoi ba lek tre hai re sin sok si boy ba sat li ko aduna khoi lila party pun si yam nuksi jan da si ne nga sai wa do ba na hai do tam ba ka chung loi loi aduna nei na my personal blog in view hai do my personal blog ta lila gi wari kai wari ji asum yam lai ri loi ba nai da ba hai te yam me chara he la lak pa chara hem sat pa chak pu do sak injang pum ma le ram ba ko nuksi bi dan lila pham mi na chak sim bi na chak thilak pa kholok pa to ba to sum yam jawe adum yam aduga chak tu di lila lor ga pung baro makhai pung ama ani da chak chaba chak tu di khoi de sai yam so e aduna khoi de khoi cha ho de chak chaba da fa ba ji me am ponu makini pung ni pan bong manung ni pan makhai manung chak cha so khoi fe tension jage se wari de li ba gi loi ba nai roi aduna anyway lila gi wari si di phammo ga ina lila ga te wari ni mi tara ning li su lor aduna my personal blog te ina khara ga di sam li ba yaw hello minga ma de form hai bi se hello Isra James ai sa ko ti na kaina san ni Isra da kari nungai ta kitang nungai ta ba ha de ngasi gi ai jai da tat hai tari lau si Isra ni pa ani da lau khai amamam uhan ba lau khai amamam uhan ba si da Isra ni pa atom bai di jai re Isra ni pa ahan gi lau khai si jai gi na tat hai tari injin si ngang na ba da hayeng jai se horen jai si na sum la lai ba ri ngasi si sat pa da na ge phau pai si u ba da asi gi lau khai lau sheti iku ni na si de hai ba ibungo lau khai amak ne si lau khai di jai re nati ka shu ja do phat ke loi da di jai ni adu lau khai tani da khoi lau kai ba ngam moi actually in so makhong da kum thara ba di makhal oi na lei da bane makhong si jaul bane adu ibu kai no na hai si bo khoi la han da gi sangam ne na ahan da se pi da u bane adu ga noi na mak lau happy gi si ba ke ni ju ba kan so noi gi ke ni ba ma ni ju ba ja ga dra noi ni achidi ipu si saru si khara jamne ke happy di hayo aduga lau khai lau shit ni hai daga di imari ja ba ngamoi asi oi ta ba ngang du na dan nei noi ge inji mapu do adu se thang mane ni pu de masak ta aroi go aduga mapu de thang ni khoi lau shi hai adu jai ba ngamoi lau khai nei di jai ngamoi sai jai ngam to na jai ru sa khu sa lo ai lau khai la hai daga jai ba di imari moi imari ngasi taw bo on de nga ngate aduga noina jai ba ngamaroi jai de ne ngamaroi har gi in pai leite takho chalo hai adu mind daw na ma tension le biru da ngam mo ko ge helu da adum adu gi bu kari dawr ne ge adu gi haina ru ge dawr don angam ba yei je ge ba me am le rum ga ni adum ko gi helu lo re ge no aduga ina khom le ge indil am jai ram ina bu tham ba ma e si bu ma si da la sai si phau pai pai le asi khar jai de se adu di ine
ꯑꯩ ꯂꯞꯁꯤꯗ ꯃꯔꯤ ꯌꯩꯔꯝꯒꯦ ꯑꯗꯨꯒ ꯌꯩꯔꯨꯁꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯗꯅ ꯌꯩꯔꯦ ꯍꯥꯏꯗꯤ ꯏꯃꯥ ꯊꯧꯁꯦ ꯊꯣꯛꯇꯦꯕ ꯄꯨꯡ ꯑꯃꯗ ꯕꯦꯈꯥꯏ ꯕꯣꯔꯥ 90 ꯊꯣꯛꯄꯤ ꯆꯥꯛꯁꯤꯗ ꯕꯦꯈꯥꯏ ꯕꯣꯔꯥ 10ꯇꯅꯦꯕ ꯊꯣꯛꯏꯁꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯒꯤꯗꯤ 6 ꯊꯣꯛꯑꯦ ꯑꯗꯨ ꯄꯩꯁꯥ ꯐꯥꯎ ꯂꯧꯅꯤꯡꯗ꯭ꯔꯕꯅꯦ ꯏꯅꯦ ꯅꯣꯏ ꯂꯧꯅꯕ ꯆꯥꯡꯗꯣ ꯂꯧ ꯑꯗꯨꯒ ꯑꯩꯗꯤ ꯄꯤꯅꯦ ꯀꯌꯥ ꯂꯧ ꯍꯥꯏ 1,000 ꯄꯤꯌꯣ ꯍꯥꯏ 1,000 ꯏꯃꯥ ꯀꯥꯗꯗꯤ ꯄꯤꯈꯤ 이마이 lâu 파졌어서 너희 와 하는 자이람다리서 아까 같이 한 소식 또 자우가 와드버니 이분 먹고 하는 자 같이 떠오르 그리고 다시 TV기 한국이 인진수지 마찬가지 리싱 한번 가니 빠는 뭐 뛰어 할 그리 자이도 정말 미닝시 레이다바 미사 캐천바 미닝시 큰다바 미시람나 탓대 누가뜻에 남모 마니푸게 와지니 이마트 하자라가 마오다 다짜리 다 मैडम सरोबला फोन फाइदों पियो तक फोन तंग फटना फाइदों पियो अदुना युंग बरा कनम तो फटना तो बियो ने ओके देखो का अदु चुमे ओके कॉल तो बिरक पंग आक्तंग कॉल तो बियो पाइबियो आई सोंदो कॉलम लखो चके वीडियो कॉल मा तापियो मैडम Good afternoon, everyone. Kuna magpukhurum jari. Hoy. Ay sorobala Melbourne Australia degi. Aldi ozado bana lulagi lagi nyati di pada hore. Game si awaba nungai taba. Hoy. Ndang da pada una hodaba mawali tajare. Nungai te taru pada. Kunci te tambangam de haiduni na tambangam mani ai ju thak na lai ni na se ba lai ji ka da tan da ga ai dum tholak te adu bu ai ji wakhan da di moi na sin ni da ai nam taw ba ngam da di hau ba ai na mai na khal le ni ai ji ai khum ba mani adu na hau ji ka khun na lai tre hai se ni ang se ba ngam ba ai ngam da be ai ta men hum de mani from ni lai da ni na adu na ni ne na kan da moi da makta dum watna ba no da da mai ma da mun tai sanan ba da mai yi na da watna ba anduna akhoi gi dinai na khanja ba hai tare le la tin da jama tun da si ga da la da da ise gi ma lai gi na cha da sara ta wa ta bu gi ni gi le da ni da har no ngan ne tham bi ha gi na phai na khai ado ai na hojik photo khra thu gi ne ba फोटो से करी करी फोटो ना आई उत्ती उच्चारे में यामना उहंजरी शिलोंग की फोटो में शिलोंग की कनो आई हंदक लाम बदे शिलोंग तना में आई मैं नती शिलोंग ले दिन लखत पदा तो मैं बदी कोई तो चप यावद्रे आई का आई की इच्छा अहन बर्थडे तो बुदो अंगान तुम तानी ट्विंस तो मैं ने ममा ने अदे आई इतना पासी ने आई सिलोंग ले ना आई ने ला हो ना कौवे बाई ले ने तो जा हो ला आई ने सोय ना आई ने ला कांद आई ने को हल्ले बा मोय से दिल्ली और ना और या तो सिंदा बन के का से ना बाई मा तांग ने सिलोंग ला ले ना तो ला ओ आई ले ने तांग अंदर हजेที่सिलोंग की फॉरेस्ट की मफम ना मफम सा दो हाइबदी इंदु ले नंबर टूरिस्ट गाइड हाई जाम ꯁꯤ ꯃꯇꯥꯡꯗ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒ ꯉꯥꯡꯕꯤꯗꯅ ꯅꯝꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯔꯝꯃꯦꯕ ꯃꯥꯅ ꯇꯧꯔꯒ ꯅꯝꯕꯤꯔꯛꯄꯅꯦ ꯐꯣꯇꯣꯗꯣ ꯗꯕꯜ ꯀꯩꯅꯣ ꯗꯥꯏꯃꯦꯟꯁꯟꯒ ꯇꯧꯔꯒ ꯇꯥꯕ ꯈꯣꯠꯄ ꯏꯁꯤꯡꯗꯒ ꯃꯤꯔꯔꯒꯤ ꯇꯥꯏꯞꯇ ꯇꯥꯔꯤꯁꯦ ꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯇꯤꯞꯁ ꯄꯤꯔꯝꯃꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯇꯤꯞꯁ ꯄꯤꯔꯝꯃꯦ ꯃꯥ ꯍꯩꯕꯒꯤ ꯉꯥꯡꯕ ꯈꯣꯠꯄ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯌꯥꯝ ꯍꯩꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯃꯗꯨꯅ चिरापुंजी तो चिरापुंजी बेस्ट रेनफॉल जिदा अखोन होटल अंखत लेये बांग्लादेश बॉर्डर से फजना उइये मदुदगी बांग्लादेश से मई थान बसे उरे मफम दुदगी सिलोंग तपीबा बसे चिरापुंजी तपीबे सिना बुदि ना मने पन्या हंदक थेना रखतना जी अयु मंता दा
ꯄꯨꯡ ꯃꯔꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯑꯣꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯁꯟꯔꯥꯏꯁ ꯊꯣꯛꯂꯛꯄ ꯎꯕꯅꯦꯅ ꯑꯁ ꯑꯩ ꯅꯨꯄꯥꯗꯤ ꯉꯇꯥꯏ ꯄꯨꯡ ꯃꯔꯤꯗ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯍꯧꯗꯣꯔꯛꯑꯦ ꯁꯟꯔꯥꯏꯁ ꯊꯣꯛꯂꯛꯄ ꯌꯦꯡꯉꯁꯤꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯟꯔꯥꯏꯁꯅꯤ ꯆꯤꯔꯥꯛꯄꯅꯤ ꯑꯗꯣ ꯃꯔꯤꯗꯩ ꯉꯥꯏꯕꯅꯦ ꯑꯗꯣ ꯃꯔꯤꯗꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ 5 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯑꯦ ꯑꯁ ꯈꯨꯐꯖ ꯑꯃꯅꯦ ꯑꯗꯨꯒꯤ ꯁꯟꯔꯥꯏꯁ ꯊꯣꯛꯂꯛꯄꯗꯤ ꯈꯜꯂꯛꯄꯗꯣ ꯃꯊꯛꯇꯒꯤ ꯆꯤꯡꯗꯒꯤ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯊꯥꯖꯈꯤꯕꯅꯦ ꯑꯩꯅ ꯑꯗꯨꯁꯨ ꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯣ ꯍꯧꯖꯤꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒꯁꯦ ꯑꯗꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩ ꯊꯥꯟꯕ ꯎꯔꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒꯤ ꯍꯣꯇꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯆꯤꯔꯥꯄꯨꯟꯖꯤꯒꯤ ꯍꯣꯇꯦꯜꯗꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦ ꯏꯆꯝ ꯆꯝꯅ ꯁꯤꯂꯣꯡꯒ ꯃꯥꯟꯅꯗꯦ ꯑꯗꯨꯝ ꯃꯣꯏꯗꯣ ꯇꯨꯔꯤꯁ ꯄ꯭ꯂꯦꯁ ꯑꯣꯏꯕꯒꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯂꯩꯔꯛꯄꯗꯣ 4,500ꯒ ꯂꯧꯋꯦ ꯈꯔ ꯀꯥꯗꯣ ꯐꯖꯅ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯅꯤꯡꯗꯅ ꯁꯨꯝ ꯄꯨꯊꯣꯔꯛꯄꯅꯤꯗ ꯑꯗꯨꯒ ꯏꯃꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯗꯣꯅꯔꯁ ꯀꯔꯤ ꯀꯔꯥ ꯗꯥꯏꯃꯟ ꯇꯥꯕꯤꯕ ꯗꯣꯅꯔꯁ ꯍꯥꯏꯗꯣꯏꯔ ꯗꯥꯏꯃꯟ ꯇꯥꯕꯤꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯑꯗꯣ ꯇꯥꯖꯍꯧꯋꯦ ꯏꯃꯥ ꯑꯃꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯇꯥꯕꯤꯔꯝꯕ ꯇꯥꯗꯤ ꯏꯃꯥꯗꯤ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯆꯔꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯩꯅꯣꯗꯩꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯀꯣ ꯏꯃꯥ ꯃꯪꯂꯦꯝꯕꯤ ꯍꯥꯏꯕ ꯏꯃꯥ ꯃꯪꯂꯦꯝꯕꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯪꯉꯦꯕꯀ ꯍꯥꯏꯕꯗꯣ ꯗꯦꯁꯇꯒ ꯅꯣꯡꯃ ꯆꯠꯂꯤꯒ ꯍꯥꯏꯕꯗꯣ ꯋꯥꯔꯤꯕꯨꯗꯤ ꯁꯨꯝ ꯇꯥꯖ ꯂꯝꯗꯣ ꯑꯁꯨꯝ ꯀꯣꯏꯔꯦꯡꯒꯩꯔꯣꯝꯗꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇꯦ ꯃꯈꯥꯔꯣꯝꯗꯅꯤ ꯁꯣꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯂꯣ ꯑꯩꯗꯤ ꯑꯁꯨꯝ ꯂꯨꯋꯥꯡ ꯁꯝꯕꯔꯣꯝꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯠꯇꯦ ꯍꯣꯏ ꯐꯔꯦ ꯑꯃ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯕꯣꯜ ꯇꯧꯕꯤꯕ ꯇꯧꯕꯤꯕ ꯑꯗꯣ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯔꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯗꯣ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯔꯦ ꯗꯦꯟꯁꯇ ꯇꯧꯔꯤꯗꯣ ꯌꯥꯝ ꯄꯛꯆꯔꯦ ꯀꯩꯅꯣ ꯀꯥꯔꯒꯗꯨꯒ ꯊꯧꯔꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯗꯣ ꯑꯁ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯅꯕꯨ ꯏꯅꯩ ꯅꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤꯗꯨ ꯆꯤꯟꯃꯟꯗꯅ ꯑꯩꯉꯣꯟꯗꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯃꯦꯁꯦꯖ ꯍꯟꯕꯤꯔꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗꯗꯤ ꯔꯤꯃꯥꯏꯟ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯑꯩꯉꯣꯟꯗꯁꯨ ꯆꯤꯟꯈ꯭ꯔꯦ ꯐꯔꯛ ꯇꯥꯈ꯭ꯔꯦꯅ ꯍꯣꯏ ꯑꯩꯁꯨ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯃꯨꯛꯇꯤ ꯂꯥꯛꯑꯦ ꯍꯟꯗꯛ ꯆꯍꯤꯗ ꯂꯥꯛꯑꯦ ꯃꯊꯪꯗꯗꯤ ꯑꯩ ꯄꯥꯛꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤꯈꯔ ꯒꯦꯞ ꯂꯩꯒꯦꯅ ꯈꯜꯂꯦ ꯑꯇꯩ ꯈꯔ ꯃꯐꯝ ꯈꯔ ꯆꯠꯂꯨꯒꯦꯅ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯆꯪꯕ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯇꯧꯖꯔꯝꯃꯦ ꯑꯩ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯨꯡ ꯅꯨꯄꯤꯒꯤ ꯀꯔꯤ ꯀꯔꯥ ꯑꯃ ꯌꯥꯝꯃꯦ ꯑꯩꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯅꯤ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯏꯁꯀꯣꯟꯗ ꯂꯥꯏꯃꯨꯡ ꯂꯧꯕ ꯍꯥꯏꯅ ꯃꯣꯏꯒꯤ ꯗꯤꯈꯥ ꯂꯧꯕ ꯀꯥꯏꯅ ꯂꯩꯌꯦꯕ ꯂꯥꯏꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯔꯤꯅꯥꯝ ꯂꯧꯕ ꯀꯥꯏꯅ ꯑꯗꯨꯒꯁꯨ ꯂꯧꯊꯣꯔꯛꯑꯦꯕ ꯑꯗꯨ ꯏꯁꯀꯣꯟꯒꯤ ꯒꯨꯔꯨꯗꯒꯤ ꯑꯩꯒꯤ ꯇꯥꯃꯣꯗꯣ ꯁ꯭ꯋꯥꯃꯤꯒꯤ ꯚꯛꯇ ꯑꯃꯃꯨꯛ ꯒꯨꯔꯨ ꯗꯤꯈꯥ ꯄꯤꯕ ꯌꯥꯕ ꯀꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯂꯧꯊꯣꯔꯛꯑꯦ ꯍꯟꯗꯛꯁꯦ ꯃꯤꯡꯗ ꯆꯦꯟꯖ ꯇꯧꯕꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯤꯁꯨ ꯇꯣꯕꯦꯁꯅ ꯍꯥꯏꯁꯦ ꯑꯩ ꯇꯥꯃꯣꯗꯣ ꯁ꯭ꯋꯥꯃꯤꯅ ꯇꯣꯇꯥ ꯒꯣꯄꯤꯅꯥꯊ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯨꯔꯨꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯔꯒ ꯃꯥ ꯁꯤꯁꯇꯔ ꯃꯆꯥꯅꯦꯕ ꯑꯩꯅ ꯍꯟꯗꯛ ꯉꯥꯏ ꯂꯩꯕꯅꯦꯕ ꯃꯥꯅ ꯃꯣꯏꯒꯤ ꯄꯤꯕ ꯀꯥꯟꯗ ꯂꯩꯌꯦꯕ ꯁꯟꯅꯥꯁ ꯑꯣꯏꯔꯀꯥꯟꯗ ꯑꯗ ꯃꯥꯁꯨ ꯂꯥꯛꯄꯁꯨ ꯁꯤꯜꯆꯔꯗꯩ ꯂꯥꯛꯀꯗꯕꯅꯦ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯅꯕꯒꯤ ꯑꯩ ꯇꯧꯋꯦ ꯁꯤꯜꯆꯔꯗ ꯂꯩꯔꯤꯁꯨꯔꯂꯥ ꯅꯪ ꯂꯥꯛꯑꯝꯗꯥꯏꯗ ꯑꯣꯏꯅ ꯑꯗ ꯃꯣꯏ ꯂꯥꯛꯅꯕꯒꯤ ꯑꯦꯔꯦꯟꯖꯇꯨꯁꯨ ꯑꯩꯅ ꯀꯩꯀꯥ ꯂꯣꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯑꯩꯅ ꯇꯧꯋꯦ ꯃꯥꯒ ꯃꯥꯒꯤ ꯁꯤꯛꯁꯥ ꯑꯩ ꯐꯣꯂꯣꯋꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯊꯪ ꯆꯠꯇꯦ ꯑꯗꯨꯒ ꯑꯩ ꯗꯤꯈꯥꯁꯨ ꯂꯧꯊꯣꯔꯛꯑꯦ ꯃꯥꯅ ꯑꯩꯒꯤ ꯃꯃꯤꯡꯗ ꯊꯣꯟꯕꯤꯔꯛꯑꯦ ꯁꯇꯤ ꯃꯇꯥꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯕꯦꯁ ꯇꯧꯔꯒ ꯊꯣꯟꯕꯤꯔꯛꯑꯦ ꯍꯣꯏ ꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃ ꯃꯦꯁꯦꯖꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯅꯕ ꯑꯩꯅ ꯍꯁꯕꯦꯟꯗ ꯐꯥꯒꯤ ꯇꯧꯔ ꯀꯧꯔꯤꯌꯦ ꯑꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒꯅꯦ ꯇꯥꯏꯃꯔꯒꯤ ꯇꯌꯥꯔꯁꯦ ꯅꯩꯔꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯇꯌꯥꯔꯒꯤ ꯒꯣꯄꯤꯒꯤ ꯁꯤꯟꯗꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣꯒꯤ ꯋꯥꯔꯤꯕꯨꯗꯤ ꯂꯤꯖꯔꯣꯏꯀꯣ ꯑꯩ ꯈꯪꯖꯩ ꯀꯩꯅꯣꯒꯤ ꯖꯦꯜꯒꯤ ꯁꯤꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯅ ꯍꯨꯏꯁꯦꯜ ꯈꯣꯡꯕꯗꯨꯁꯨ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯑꯝꯇꯪ ꯂꯩꯌꯦ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯊꯥꯏꯅ ꯃꯃꯥ ꯐꯠꯇꯕꯤ ꯁꯥꯔꯒ ꯃꯃꯧꯒ ꯇꯧꯔꯒ ꯊꯥꯏꯅ ꯃꯃꯧꯁꯦ ꯌꯥꯝ ꯆꯝꯕꯣꯏ ꯅꯤꯡꯉꯒ ꯇꯧꯔꯒ ꯆꯩꯒꯦꯅ ꯇꯧꯔꯒ
ꯃꯃꯧꯁꯤꯅ ꯃꯆꯟꯅꯨꯄꯤꯗ ꯀꯩꯅꯣ ꯃꯈꯨꯠ ꯂꯩꯊꯦꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯝꯕꯩ ꯇꯟꯖꯥ ꯃꯃꯧꯅꯒ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨ ꯅꯧꯅ ꯁꯨꯝ ꯁꯣꯟꯗꯕ ꯃꯧꯁꯨ ꯑꯃꯨꯛ ꯀꯜꯍꯟꯕꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯑꯣ ꯍꯣꯏ 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 ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯇꯧꯔ ꯃꯈꯨꯠ ꯂꯩꯊꯦꯛꯈꯤꯕꯒꯤ ꯃꯇꯥꯡ ꯌꯥꯎꯈꯤꯗꯥꯏꯅꯦ ꯍꯣꯏ ꯍꯣꯏ ꯃꯆꯟꯅꯨꯄꯤꯗ ꯌꯥꯎꯋꯦ ꯀꯩꯅꯣ ꯌꯥꯎꯋꯦ ꯑꯗꯨꯏ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃꯨꯛ ꯁꯨꯝ ꯃꯇꯝꯗ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯐꯔꯦ ꯑꯣꯀꯦ ꯐꯔꯦ ꯑꯩ ꯊꯝꯖꯔꯒꯦ ꯃꯇꯝ ꯌꯥꯝ ꯂꯧꯖꯔꯦ ꯊꯦꯡk you ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯀ꯭ꯌꯨ thank you so much hello Hello, Yamba Nanong Shakespeare Kai Kunadriam. Taramoksari Abi Mayam Punosu, Punosari. Yamba City, Yamba Sai Patopi, I had 19 to them at Matam Channel, the Vita, and Hijaki Hamada. Piala Kodagi, Santi and the Hibasi. You remote the Yaning, Madam Kaigino, I'm the highways at Payadri, Suyadri. The handle of Persian Iber, the Gazim and the Lubayadri. Santi like away, capture a bomb, capture a tobacco, Santi like Hibo Target Madu, Langan Hatter. And white place, Yakudagi, Nisi Mina Toki, I would be Tamrija, Gani Carmen, again a pipe on the gives a good thing on the Vanina. Hamagimang the Piazza like a pound, or Mishakam Hatter. The Peter missing I am Toki. Adana Piala Santi Handle Highway Sway and Indiata. Honorable President Madame Dorbati Labai, Hina Supanari, Hina do Lak Pahisiam Pay, do Mala Ganda Kogi. Tapayadri by highways here, Hango Pibang Magadi, Equidayam Gana and Niata. Aduga Kuki Dana Manjabo Oya, those Kainoda, Mokodio Shoe, administration Tangi, Lingak Sham, the Yauni Highway. Yaudi highly admit or the Yauni highly man, MLA Kogi, Amanida, Kogi, Cabinet Minister Peter Having Yaning, Bagimam Yankasu, the Bagi Paushed Makongo Pussy, Tingna Zayakan. The boy I don't need it. They are among Koyagana, Shemba having to Otokavan among the Yasan Kanda Tagi, or Madame Dorbati Mormuna Aganda, a Kogi, Governor Natambi Gaduze, highway some tongues and Bayahan Baze, some Tagat and Sandy was a Pamse Haita. You know, the highway at Payada was in how she's saying around Java, Guati to Impal to go, in primary, could have cut up the other. Could have cut the point in the politics Nipan, and you can never get a high can either. I mamma Hazel and any the Leopold high, the high Java you want to shoot, at the Mok Hangdana, I did Sepangam than Guati, whatever I mean, actually, the Niams and Yaduki must be one at some be either. The Lina and a function of Panina Maduyam and White, Maka Vanina. Highways at Ipadana, what they put focusing in Katana, my day when it's a hand behind to one but say, Palm Zay, the Mayam to Palm, shall I put that quick Shanghai Festival, the Coco Minasu, or using much of the Martin near Dubu, Sarkagi, Maylina, Mishina. Naga Wali Sanabagi, Palm, begin by talk to get a highly Mokoi Chatway Haita, highly Haita. I do in a Palm Zay, Shanghai Festival, Marangsu, MLA Sing Canada, Ravan, the Korea Haidana, or the governor, Korea Haidana, Highly Zelenga, Siambagi, where I'm going to Rana, Trana, where I'm going to I need the Amadi, I need to put me into the Ganda, Sangai Festival, to Ganda, Kari Kudon Java, Pangadori, Kari Kudon Java, Pangadori, Highway. Wait to pour her got already Hiramina, they don't lack, but single, in a young, but the request on in our home review issue. Madam Buddhist data and told the average. I know my am very request of Media among Natragana, Yogi, representative among Setlaga, video, Utavo, Honey, Aduga, I Magna La, and colors from the example and Hyderaganda. La even me do not lie, even Wakalondo. Sometimes Sangai Festival, we have to be in the light, even a higher Pirate Natragana Moya Karigumbaka, Manu, the Savatapala, planning the Gila, in Haimodi. Shakespeare media sing cover to we are having a chair lacre. Some demo. Louis. Adaxe Kale Puba, Kandre Pubi Pimalidori, they Sarkari, Paunoi, Sarkargini, Sarkari Tabok to Budonoi Lacta, Duno license, Kangni Hare de Quemus at Terra. Similar. Number 1. Number 2. Sigi Tabok the Mayampuno support to view, media house, radio, TV, Kanagum to Paulo, which a pig on moonlight. Taurisiunco. Si Kala Puba Kandas was an issue of Hajar came in Buko.
Sumang Lila se Manipur State Sumang Lila Council Makada Levani Chief Minister ki Haksel Haidana Lila je Kovidre Lanche Matum Kodrena Lila Amam Lupala Amam Pira Lila Amam Korosana Tokram Yung Buko was the Harris no Lila Uttabe Yaro Sini Amo Harris Yung Siko. Number 2 Lila Uladi Haidana Noi Kangu Sing Dumu Mayam Sin Kari Harako Doino Sini Hoi Akoi Dum Ulaniko Hoi Kanoda Mogi Film Mayad Uludonate Kodi Boy Ama Sumang Lila Sangland Utoni Akoi Lila Je Sangai Festival Ji Lak Tradi Lila Si Yeng the Akoi Tanda Pung Ji Don Tilagi Tanda Koi Sanazabi Pibam Dum Laiduri Sanaragana Mukari Sanadragana Muk Noi Festival Kaba Yaroi Amuk Higher State Academy Kada from the Kaba Yaroi Maharaktiva Tan Tony Maharaktiva Karagana Lengaki orders in Mayam Je see in the Muktadu Karabano Kale Pui Kandri Pui to the Laiduri Shakespeare Yam Luri Habi Romaka Ken Khali da ba du ga din yam je ta cheng na wa ra sanu nuai ba kang bu na pang ga nuai sanu do ida la ka do ido IDP sin ke chu la ro ai ta la ro IDP sin do free adegi ama Shakespeare marak that ke ko mukse ngo sarkar gi thabak to mongai noi gi nupi angang puro ga noi sangai festival ni mamang kum ma to gi do irang lenge da mo kanam lak tren to pulap lahan bi adu ga ni aga lahan legan to na bi mo odarum sun hawai legi dina irang am to gi do aduna handaki ban to ki kan do sarkar gi ming gi ban yaw ya de sarkar thabak tong to ya den to selfie film to do angok pom di lei dore handak se kumai im di lei dore hetare habiu ni lo sala yam ba matamam do gi irang gi ga mai tai versus ku ki ne hojik te ai wakanda mai tai versus mai tai ta bi ta halu gumsi yawning bangai sat pi ro du ga yawn da ga nyan lem bi lem le ro du IDP sing dei yawning IDP sing na sat pa gi yaro in ha ga di sat pa de kamai sat ka de ga haida angau bu na set pa da Lanjena bila kilak kiba mo tau juga ida tatlaga di tiket pi dana chang ju changal lagana de ama wakalo nama sagat pa yani hai bai wakal do ngo do lege ai karo tat to budi kana antana IDP na mai tat to ngam bagi thonga di le ro ko thak ke thak ke yan am luduri aduna nga sayuk tege koi matha sai amarom na cover chat kanu mo hai ba amarom na noi kanu gi makha de le ni cover to do ya ro hai ba ani subadana som da noi sum kanu gi makha de le ne adu noi lila thok pa phangoi Tok to Yaro and Muk Salapa, Somdan Muk Sanarogana, Noi Adugi Matam do the Natre, Noi Lila, Oninga Letrabra, Aduza, Dazan, me will be watching Gango doing it. I know his exam Luri there. Ngak by Sibai Tanagi Sungari, Mosu Sibai, Nungak to Yaro Harakaneva, they don't look at no Mungmanula or Tabam Pang to me, Mola Kidre, Demo, Isat Mangi High and Sakari Taboto Mungi Law. Eng la ega na hawai so bom pokai bi thodum thogi bom pokai se leng kholo kamai mu to duba le pak ki luru tan pham na sagi de narai pak ki IDP sing wa le na noina makke sem da na chat pa na mu adu mu uduri ba as lure taw gyan ta kala su phu ba kan su phu ba do adu phibam ninga sayuk to koi sumang lila gi launari lura film je kamai chat to na adu chat khra di som na kan di chat khra di som da gi de du cancel tawni hari sidana du tawni hari sidana adu taw si tawra di si tawra di mayam pa khanari ba Aduna Yam Lure Haitai Maham Skari Haiduino Aduna Asuk Lura Kanja Noina do Toban Haibi Duba Nasain Haido she soidram Nico Hek Lengaki Tabak to Misangai Festival Satre Verato Domal Aiwakaniko Sarkar with the Laketico Sarkar Lake Hazi government PR Deleco Aduna Kaigumba Creditum Lado di Male Tensenzage Maham Ponamakta Mateng pangbirak pa man itang ay laktok sa bagi tansa sa logsage yam kana sige mateng atay budi yam thulok budi laita bani ado nan akoi gi ima lilong bazar di waheng bam phajabi photo amadi atay yojare sige dam ta thaga chari aduga sajing dagi ma sumati pasanga pibirak pani aduga nan ima phajabi su pachom hena pibirak kibani Madogi the mark, Tagachari Aduga Hizam Tombi, Serapur Dagi Lilama from the Lupachani Pibira Kivani, Madogi the Motagachari, Mamani Tombia Semgidin Hanpa, Satrupira Kivadu Yogzare. Hania late in the Tagachari, Matamaka Sunga, I don't know Maramorega, Goldila E. Kolokuchara. I don't know Luri Wafam say. Yam no Lure Adani. Lilada ipa hipok ipado aroi ba mikup tu phau di ipado thengna dang lila salai ne ba ano lila du nuksi ja ba haitai ado lila nuksi hai je dum nuksi ba kai no hai kanda koi lila ja ina han ba lila yarok ba lupa chamri phange bai pa chamri phange ado ga kui hok de tha
मंगा तरुक चल अकांदा दुम चंगा ओंदगरे मदुम हाइतारे अदा दुर्गा पूजा मनुंग लीला चटपदगा 2011 दगा को लीला चटपद दुर्गा पूजा मनुंग खक चटप पैसा से लुपा लिसिंग 33 को चंगा गा ताइबा अस लुपा लिसिंग 33 चंगा लेरदि गान को चेंग वांजल थमनी अदगिदि पौ वांजल थमनी चरादि हेलन दंगमेबो खै लीला पार्टी से नुसिगा जाने यामना अदना सी वारी मयाम जिदि नोंग मदुम आइगी माय पर्सनल ब्लॉग त दुम साजरके अदुना सुक तौरक थबक सिद हुजि अखोय मांग ताइ जेउ लीला थोकदबनी कोई मरक्तन अमुक थोगन मयाम स्माइले कोई थोकुमजी सिनी सरक से हिंगनेबो अदना सोमदसु कवर तो यारोय सोमद कवर तो उनी वा लोरे कालासु बबा कानसु बबा अदना मरक से याम लुई सरक से हिंगना भाई बताय अदु मसी पुनमक्सिंग जे थोकनब से कनान से लेनो न हाइबदुदि मकोक ओइबा मपी ओइबदुदगी तौरै थबने ngasi फावबदु चही अहुम सुरुक लबजु जे पावबो लोइसन देदना लोइसन लोय चटखिनी करम मतम द लोइनी तनथरक मतम अमा सोइदना लाकनी मीजे मोनोटोन सुरकान तनथरकनेबा चारंबा पोतुगी लेक्थोरपा नम लेदाइने अहानबदि याम चानिंगबदो चारकान पोतुगी मगुन यावरक्तबा हन्ना हन्ना चारकान पोतु चानिंगक्तबा अदुगी मतम अम लाखिने हौरिबा इरांग सिगी पोलोय फंगक्त्रकांदा पोलोय फजद्रमनिने कैदोंने हाकान मसाने इंथोरकनेबा इंथोरकपुद मतम दुंगाइबा मतम दो मोर देन 10 years सही तरा गुम हेन चंगनेबा अदु मरक्सिदा ओइरोइदोबदा हाइबताय अमसुंगाइरे यामना लुबा हाइतारे सिगुम फिबम सि खरा लैए याम नुंगाइरोइदोरी अदना कालासु फुबा कांद्रसु फुबा दम फिबम थागचरी ngasi gi दमत दिम तांग सलोइसिन जगे इंस्पेक्टर तयांग ngasi सु दुम गन साननु होन जगे तरांगी वारी मखा यमिनसे अरुबा लेना हमना नाकिब नुपादो करि तौ याबदु यंगसे अदना मिसा सिसनु खलगे चा सिरपा वारी दुगी मखा द पोलोय सरुक्तसु हरेन थेंगनमिनरसे हिमालय बाकी दमंग लेमिनसे कोई पुन्ना हिंगमिनसे नुक्सी चानना मी अमना मबु इसिनना रेस्पेक्ट तौनरगे हिंगनन होनसे आइना बिबु नुक्सिरदि मी नाइबु सोय नुक्सिगनी गाड़ी तमना थोकसे हेलमेट ओसे सीट बेल्ट फासे टेक केयर खुरुमजरी नुंगाइरबो पाउजेल निंगथेम आई केयर एंड ऑप्टिकल सैसक्पी बेबी चंचन के थोंगान मयाद लेरिबा ऑपोजिट ऑयल पंप नियर डिस्ट्रिक्ट हॉस्पिटल थौबाल खांगाबुकी हेक ऑपोजिट लेजरिबा निंगथेम आई केयर एंड ऑप्टिकल ना चही अमा फारकपगी खुदोंग चाबा पिजरी फ्रेम अमदि लेंस पुलगा सुमनतगी लुपा लिसिंग अमदगी हौजगन लोइनना मिड लाइंगबा फ्री ओइजगन पिजरिबो ऑफर से अक्टोबर की तांग 13 तर्गिना नवंबर की तांग 13 फावबा पिजगन अकोपा मरोल के दमक 8787344541 अमुकाना 8787344541 हाइरिबा नंबर सिदा अकोपा मरोल खंगबा यागनी लेंसिन बिरो निंगथेम आई केयर एंड ऑप्टिकल की चही अमा फारकपगी खुदोंग चाबसी लौबी मफमना सैसक्री बेबी चंचल की थोंगा ऑपोजिट ऑयल पंप नियर डिस्ट्रिक्ट हॉस्पिटल थौबाल खांगबो मियामगी दमक नुंगाइरबा पाउजेलमा क्रेडिट समाधानी माइकेदगी पुदुना लाक्चरी अदोमगी सिविल स्कोर नेमबदगी बैंक अमदी एनबीएफसी सिंगली लोन लौनब होनबदा अपन बलैरबदी अदोमगी सिविल स्कोर अदु नियम चुमना फगरहन बयारे सिविल स्कोर नेमगी मरोइब सिंगदी अहानदा मतम चाना ईएमआई पे तोकिदबा अनिसुबदा लोन सेटलमेंट तोकिबा अहुमसुबदा लोन राइट ऑफ ताकिबा मरीसुबदा लोन एनपीए ताकिबा मंगासुबदा लोन रीस्ट्रक्चर तोकिबा तरुकसुबदा इसा खंगदबा लोन लेरंबा तरेसुबदा लोन इंक्वायरी मसिंग याम तोकिबा दीपानसुबदा मीगी गारंटर ओरुबा असिनचिंग सर्विस असि IIMA वेंचर STPI ऑक्टेन लोइनना टाटा सोशल एंटरप्राइजेस चैलेंज मेडवाई स्टार्टअप हब TE ग्लोबल समिनचिंगबा असिना सपोर्ट तौरबा सर्विस अमनी सर्विस असि लीगल एग्रीमेंट का लोइनना मनी बैक गारंटी ओइगनी सिविल स्कोर इंप्रूव तौननबा शॉर्टकट लेते प्रोसेस पुनमक RBI के रूल्स अमदी गाइडलाइंस की मतुंग इना तौगदबनी मरमदुना शॉर्टकट रिपेयर की रिक्वेस्ट दी लौजरो अकुप मरोल की दमा नंबर असिदा कॉल तौबियो 700581193 WhatsApp number gina 9366561137 amukana 9366561137 loina makata na dongi da khudong chaba khara supijare 10+2 loiraba independent agent oina thabak tobini ba nupi natraga nupa singa online training program yobini ba leiraba su hariba number singa sida pau phobi
3 course tabak thiriba miyoy singidabak nungairaba pause tagel da leriba Central Institute of Petrochemicals Engineering and Technology CPET Department of Chemical and Petrochemicals Ministry of Chemicals and Fertilizers Government of Indiana Pradhan Mantri Kausal Vikas Yojana PMKVY 4.0 scheme asigi makhada tha marigi free da tamba yaraba course kharigi khudong chaba pizari akang ama masing sunatagi chama kun khaktani course sing adudi ahanbada machine operator plastic processing ani subada machine operator injection molding ahum subada machine operator and programmer CNC milling course asi tambada yamdrabada class 10 pass tawraba masagi sahi tara nipan digena ni pumanga phawgi manungda leiba miyo oigedabani course sing asigi kanaba khradang pallabada course asi tamningi manungda boarding amasung saba free oijagani masida sunatana uniform amadi learning kit chingbasu free da phanghanjagani nupa masa amadi nupi masa singi 24/7 security gi meeting makhada separate hostel pijari course asi loirba matungda India gi reputed company amadi India gi mapalda thabak tawbagi khudong sabasu phanghalli hairiba sing asi yawbining bisingna ngasi malengsin biro CPET Imphal tagel da lakpiduna khudong sabasi lobiu akopa marol gi da call tobiu 7005596 loinana 700531207 masida natana mafam asida personality development class